ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤꯅ ꯔꯣꯃꯤꯇꯥ ꯅꯥꯟꯗꯩꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯠꯅ ꯃꯌꯨꯝ ꯍꯦꯛ ꯆꯪꯈꯤꯕ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯕ ꯃꯇꯝ ꯍꯦꯛ ꯌꯧꯔꯛꯄꯗ ꯈꯨꯟ ꯑꯃꯒꯤ ꯃꯤꯅ ꯆꯦꯛꯃꯣꯛ ꯂꯥꯎꯅꯗꯕ ꯌꯥꯝꯅ ꯁꯨꯛꯄ ꯂꯩꯔꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯗꯤ ꯑꯗꯨꯃꯛ ꯃꯤꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯀꯥꯏꯕ ꯑꯣꯏꯔꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯈꯣꯏꯗꯨꯝ ꯑꯗꯨ ꯊꯪꯅꯕ ꯈꯨꯟ ꯑꯃꯗ ꯑꯍꯟ ꯑꯃꯒꯤ ꯑꯁꯤꯕ ꯍꯪꯂꯨꯕꯒꯤ ꯍꯜꯂꯛꯄꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11 ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯅꯨꯄꯥ ꯑꯣꯏꯕꯅꯤꯅ ꯈꯣꯏꯗꯨꯝ ꯃꯁꯥꯗ ꯈꯔ ꯈꯖꯤꯛ ꯀꯤꯔꯞ ꯇꯧꯖꯔꯕꯁꯨ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯐꯝ ꯑꯗꯨ ꯂꯥꯟꯕꯗ ꯈꯔ ꯈꯖꯤꯛ ꯃꯤꯍꯨꯟ ꯐꯥꯖꯤꯜꯂꯒ ꯍꯩꯅꯕꯤ ꯃꯐꯝ ꯑꯗꯨ ꯂꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯈꯣꯏꯗꯨꯝꯅ "ꯑꯩꯕꯨ ꯉꯁꯥꯏ ꯃꯩꯈꯦꯠ ꯑꯃ ꯐꯨꯔꯤꯠ ꯈꯥꯎꯗ ꯍꯥꯞꯂꯛꯈꯤꯕ ꯑꯗꯨꯕꯨ" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩꯈꯦꯠ ꯑꯗꯨ ꯃꯈꯣꯡ ꯅꯥꯝꯃꯅ ꯍꯥꯏꯐꯦꯠ ꯊꯧꯔꯛꯂꯤꯕ ꯏꯀꯥ ꯒꯥꯔꯤ ꯑꯗꯨ ꯉꯥꯛꯂꯒ ꯀꯣꯏꯃꯥ ꯃꯥꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯩꯈꯦꯠ ꯑꯗꯨꯗꯤ ꯃꯐꯝ ꯀꯗꯥꯏꯗ ꯇꯥꯍꯧꯔꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯈꯥꯎꯗ ꯃꯩꯈꯦꯠ ꯑꯗꯨꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ꯫ "ꯀꯔꯤꯅꯣꯅꯦ ꯑꯩꯕꯨ? ꯉꯁꯥꯏ ꯁꯤꯗ ꯅꯠꯇꯕ꯭ꯔꯅꯦ ꯑꯩꯅ ꯍꯥꯞꯈꯤꯕꯗꯨꯕꯨ? ꯀꯅꯥ? ꯑꯣ, ꯉꯁꯥꯏꯒꯤ ꯑꯍꯜ ꯑꯗꯨꯅ ꯕꯤꯔꯤ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯂꯧꯈꯤꯕꯗꯒꯤ ꯑꯩꯗꯤ ꯀꯥꯎꯊꯣꯛꯂꯦꯗꯅ꯫ ꯑꯁ, ꯀꯝꯗꯧꯅꯤ ꯑꯩꯗꯤ ꯃꯐꯝ ꯑꯁꯤ ꯂꯥꯟꯕꯗ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤ" ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯗꯨꯝ ꯃꯥꯅ ꯊꯧꯔꯛꯂꯤꯕ ꯏꯀꯥ ꯒꯥꯔꯤ ꯑꯗꯨ ꯑꯃꯨꯛ ꯌꯥꯝꯅ ꯇꯟꯅ ꯇꯟꯅ ꯊꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯔ ꯈꯖꯤꯛ ꯂꯥꯞꯅ ꯍꯨꯏ ꯃꯌꯥꯝ ꯑꯃꯁꯨ "ꯑꯣ" ꯍꯥꯏꯗꯨꯅ ꯈꯣꯡꯕ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯣꯏꯗꯨꯝ ꯍꯨꯏꯅ ꯀꯞꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯤꯍꯨꯟꯗꯨ ꯈꯔꯁꯨ ꯆꯣꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯕꯨ ꯂꯥꯟꯊꯣꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯈꯣꯏꯗꯨꯝꯒꯤ ꯏꯀꯥ ꯒꯥꯔꯤ ꯑꯗꯨ ꯑꯁꯨꯝ ꯂꯨꯝꯁꯤꯜꯂꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯇꯞꯊꯔꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ "ꯑꯥꯏ, ꯀꯔꯤꯅꯣꯅꯦ ꯒꯥꯔꯤ ꯑꯁꯤꯁꯨ ꯁꯨꯛ ꯂꯨꯝꯁꯤꯜꯂꯛꯂꯤꯕꯁꯤꯕꯨ? ꯇꯥꯟꯖꯥ ꯑꯣꯟꯊꯣꯛꯅ ꯆꯥꯈꯤꯗ꯭ꯔꯦꯗꯀꯣ! ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯑꯁꯨꯛ ꯀꯟꯅ ꯃꯥꯡꯂꯣꯝꯗ ꯆꯠꯅꯕ ꯍꯣꯠꯅꯔꯁꯨ ꯏꯟꯕ ꯐꯥꯎ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦꯅꯦ ꯁꯤꯗꯤ!" ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯣꯏꯗꯨꯝꯗꯨ ꯑꯁꯨꯝ ꯀꯤꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯡꯕꯁꯨ ꯑꯁꯨꯝ ꯍꯧꯔꯛꯂꯕꯗ ꯃꯁꯥꯒꯤ ꯑꯀꯤꯕ ꯑꯗꯨ ꯐꯥꯖꯤꯟꯖꯅꯕ ꯇꯞꯅ ꯏꯁꯩ ꯉꯪꯕ ꯍꯧꯔꯛꯂꯝꯃꯤ꯫ "ꯅꯈꯣꯏ ꯊꯣꯡꯒꯥꯜꯗ ꯂꯥꯛꯆꯒꯦ, ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯁꯨ ꯇꯣꯏꯅ ꯊꯣꯛꯂꯛꯎ, ꯑꯩꯒ ꯎꯅꯅꯤꯡꯗ꯭ꯔꯕꯔꯥ ꯍꯥꯏ ꯁꯛꯍꯦꯟꯕꯤ, ꯍꯥꯏ ꯁꯛꯍꯦꯟꯕꯤ" ꯈꯣꯏꯗꯨꯝꯅ ꯏꯁꯩ ꯁꯛꯄ ꯍꯦꯛ ꯇꯞꯊꯔꯛꯄꯒ ꯅꯨꯄꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯂꯥꯏꯃꯨꯅ "ꯍꯣꯏ, ꯑꯩꯁꯨ ꯉꯥꯏꯔꯝꯒꯦ, ꯅꯨꯡꯇꯤꯒꯤ ꯂꯥꯛꯎꯀꯣ, ꯑꯩꯕꯨ ꯁꯛꯍꯦꯟꯕꯤ ꯍꯥꯏꯕ ꯅꯪ ꯈꯛꯇꯅꯦ ꯑꯩꯅ ꯄꯥꯝꯖꯕꯁꯨ" ꯈꯣꯏꯃꯨ ꯃꯁꯝ ꯆꯞ ꯌꯨꯡꯉꯤ ꯃꯅꯤꯡ ꯐꯠ ꯂꯩꯊꯣꯛꯇꯨꯅ "ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯅꯨꯄꯤꯒꯤ ꯃꯈꯣꯜ ꯅꯠꯇ꯭ꯔꯣ? ꯏꯃꯥ, ꯑꯩ ꯅꯨꯃꯤꯠ ꯁꯨꯔꯦꯗꯅ ꯉꯁꯤꯗꯤ! ꯈꯣꯏꯗꯨꯝ ꯃꯣꯏꯒꯤ ꯂꯥꯏꯕꯛꯁꯦ ꯀꯔꯝ ꯊꯣꯛꯂꯒꯕ? ꯑꯩꯅ ꯈꯔ ꯉꯟꯅ ꯍꯟꯈꯤꯒ ꯍꯥꯏꯔꯕꯅꯤ ꯁꯤ ꯊꯣꯛꯅꯩꯁꯦ ꯉꯁꯥꯏꯅ ꯈꯪꯕꯒꯤ꯫ ꯃꯈꯣꯏꯅ ꯁꯤ ꯇꯧꯔꯝꯈꯣ, ꯁꯤ ꯃꯇꯝꯗ ꯍꯥꯏꯗꯅ ꯑꯩꯕꯨ ꯅꯝꯗꯅ ꯊꯝꯍꯟꯕꯅꯦꯕ" ꯂꯥꯏꯃꯨ ꯑꯗꯨ ꯈꯣꯏꯗꯨꯝꯒꯤ ꯃꯃꯥꯡꯗ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯣꯏꯗꯨꯝꯒꯤ ꯃꯃꯥꯡ ꯑꯣꯏꯔꯞ ꯃꯁꯝ ꯑꯁꯥꯡꯕ ꯑꯗꯨ නාꯟꯗꯨꯅ ꯂꯦꯞꯁꯤꯜꯂꯛꯄ ꯑꯗꯨꯗ "ꯏꯃꯥ, ꯀꯅꯥꯅꯣ ꯅꯪꯕꯣ? ꯀꯔꯤꯅꯣ? ꯅꯁꯛꯇꯨꯅ ꯈꯨꯊꯤꯗꯨꯒ ꯈꯨꯃꯨ ꯑꯃ ꯇꯧꯏ! ꯃꯤꯔ ꯂꯥꯏꯔ ꯅꯪꯕꯣ? ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ?" ꯈꯣꯏꯃꯨꯗꯨ ꯀꯤꯃꯟꯈꯤꯕꯅ ꯃꯁꯥꯒꯤ ꯃꯐꯤ ꯃꯥꯡꯁꯤꯜꯂꯝꯃꯤ꯫ "ꯀꯔꯤꯅꯣ? ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕ ꯅꯪꯉꯣꯟꯗ? ꯑꯗꯨꯝ ꯍꯥꯏꯅ ꯑꯀꯤꯕ ꯍꯩꯅꯗꯕꯒꯤ ꯃꯇꯧꯗꯣ ꯑꯩꯉꯣꯟꯗ ꯎꯠꯀꯅꯨ ꯍꯥꯏꯕ! ꯃꯤ ꯑꯩꯁꯨ ꯂꯩꯁꯥꯕꯤꯅꯤ ꯀꯩꯅꯣ, ꯂꯩꯁꯥꯕꯤꯒꯤ ꯃꯥꯡꯗꯕꯨ ꯀꯩꯅꯣ ꯃꯐꯤꯒ ꯃꯥꯡꯁꯤꯜꯂ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ? ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕ, ꯄꯥꯈꯠꯀꯅꯨ ꯁꯤ ꯑꯝꯇ, ꯏꯪꯅ ꯇꯞꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯁꯦꯕ." "ꯑꯩ ꯅꯪꯒꯤ ꯅꯁꯛꯇꯣ ꯎꯕꯕꯨ ꯉꯝꯗ꯭ꯔꯤ, ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯁꯤꯒ ꯍꯥꯏꯕꯤꯔꯛꯂꯅꯨ, ꯑꯩ ꯇꯟꯖꯩ꯫ ꯑꯩꯗꯤ ꯏꯁꯩ ꯁꯛꯄꯗꯨꯁꯨ ꯅꯪꯉꯣꯟꯗ ꯁꯛꯄ ꯅꯠꯇꯦ, ꯑꯩꯕꯨ ꯈꯥꯝꯕꯤꯔꯅꯨ, ꯆꯠꯈ꯭ꯔꯒꯦ, ꯑꯝꯇꯁꯦ ꯑꯩ ꯆꯠꯂꯒꯦ" ꯁꯤ ꯍꯥꯏꯔꯒ ꯈꯣꯏꯗꯨꯝꯅ ꯏꯀꯥ ꯒꯥꯔꯤ ꯑꯗꯨ ꯏꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯥꯏꯃꯨ ꯑꯗꯨꯅ ꯒꯥꯔꯤꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ "ꯃꯤꯅ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯀꯔꯤ ꯅꯨꯄꯥꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯃꯕꯨꯛ ꯐꯠꯇꯕꯁꯤꯕꯣ? ꯑꯩ ꯏꯀꯥꯏꯅꯤꯒ ꯀꯔꯤꯝꯇ ꯈꯟꯕꯤꯗꯦ꯫ ꯀꯨꯏꯔꯕꯅꯤ
ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯅꯨꯄꯥ ꯑꯃꯠꯇ ꯂꯥꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯆꯍꯤ ꯑꯃ ꯍꯦꯟꯖꯤꯜꯂꯛꯂꯤ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯃꯤ ꯑꯃꯠꯇ ꯆꯦꯛ ꯐꯣꯛ ꯂꯥꯎꯗꯕ ꯉꯁꯤꯗꯤ ꯅꯪ ꯂꯥꯛꯄ ꯎꯕꯗ ꯑꯩꯅ ꯀꯌꯥꯝ ꯍꯔꯥꯎꯏ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯃꯥꯅ ꯆꯠꯂꯒꯦ ꯅꯪ ꯎꯅꯤ ꯈꯟꯕꯗꯣ ꯑꯣꯏꯔꯝꯒꯅꯤ ꯃꯈꯣꯏ ꯀꯅꯥꯃꯠꯇ ꯂꯥꯛꯄꯤꯗ꯭ꯔꯤꯗꯣ ꯑꯩꯇꯕꯨ ꯉꯁꯤ ꯂꯥꯏꯕꯛ ꯊꯤꯕꯒꯤ ꯁꯣꯏꯕꯅꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯎꯅꯤ ꯈꯪꯂꯝꯂꯗꯤꯅꯦ ꯑꯩꯁꯨ ꯑꯍꯤꯡ ꯂꯦꯛꯂꯒ ꯅꯣꯡꯉꯥꯜꯂꯒ ꯂꯥꯛꯑꯝꯗꯧꯅꯤ ꯃꯥꯏ ꯑꯁꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯌꯦ ꯃꯤꯅ ꯏꯀꯥꯏꯅꯤꯒ ꯑꯃꯠꯇ ꯈꯟꯗꯤꯌꯦ ꯅꯪꯒꯤ ꯋꯥꯍꯩꯗꯣ ꯀꯟꯃꯜꯂꯤꯀꯣ ꯑꯩ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯄꯨꯛꯁꯦ ꯊꯥꯔꯣ ꯑꯣꯟꯒꯦ ꯇꯧꯏ ꯑꯩꯗꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯍꯦꯛꯇ ꯑꯣꯟꯅꯤꯡꯂꯛꯄ ꯆꯠꯊꯣꯏꯌꯥꯗ ꯁ꯭ꯋꯥꯏꯗ ꯀꯣꯛꯁꯤꯜꯂꯛꯀꯅꯨ ꯑꯩ ꯅꯪꯒꯤ ꯑꯣꯕ ꯌꯦꯡꯒꯦ ꯍꯥꯏꯅ ꯂꯩꯕ ꯅꯠꯇꯦꯀꯣ ꯑꯣꯟꯅꯤꯡꯂꯁꯨꯅꯦ ꯑꯁ꯭ꯋꯥꯏꯗ ꯆꯠꯂꯒ ꯑꯣꯔꯁꯨ ꯍꯪꯒꯣꯏ ꯆꯥꯎꯈ꯭ꯔꯕ ꯑꯩꯉꯣꯟꯗꯕꯨ ꯑꯣꯟꯅꯤꯡꯉꯦ ꯒꯥꯏꯌꯦ ꯅꯪ ꯑꯩꯉꯣꯟꯗ ꯁꯨꯝ ꯏꯀꯥꯏꯕ ꯄꯤꯕ ꯐꯩ ꯑꯩꯅ ꯅꯪꯒꯤ ꯑꯦꯀꯥ ꯒꯥꯔꯤꯁꯦ ꯁꯨꯛꯊꯥ ꯊꯥꯗꯣꯛꯑꯣꯏ ꯑꯩꯒ ꯋꯥꯔꯤ ꯁꯥꯁꯤ ꯌꯥꯗ꯭ꯔꯤꯕꯣ ꯍꯥꯏꯁꯤꯅꯤ ꯌꯥꯝ ꯄꯥꯝꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯑꯩꯒꯤ ꯄꯣꯠꯅꯦ ꯍꯥꯏꯔꯗꯤ ꯂꯧꯖꯍꯧꯔꯣ ꯉꯁꯥꯏꯗꯤ ꯈꯔ ꯀꯤꯕꯒꯤ ꯑꯗꯨꯛ ꯇꯨꯃꯤꯟ ꯂꯩꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤꯅꯦ ꯏꯁꯥꯁꯦ ꯅꯁꯛꯇꯨ ꯎꯔꯒ ꯃꯤꯍꯨꯟꯁꯦ ꯂꯋꯥꯏ ꯂꯨꯇꯣꯟ ꯌꯧꯈꯩ ꯁꯥꯎꯅꯤꯡꯂꯦ ꯈꯨꯄꯥꯛꯁꯤꯅ ꯍꯨꯝꯖꯤꯜꯂꯛꯄꯗ ꯅꯝꯃꯥꯏꯒꯗ ꯃꯅꯤꯡꯂꯣꯝꯗ ꯑꯣꯟꯊꯣꯛꯁꯅꯤ ꯀꯩ ꯅꯨꯄꯥꯅꯣ ꯁꯤꯕꯣ ꯅꯨꯄꯤ ꯑꯃꯗꯕꯨ ꯑꯗꯨꯛ ꯀꯟꯕ ꯋꯥꯍꯩ ꯍꯥꯏꯅꯕ꯭ꯔꯣ ꯁꯤ ꯁꯥꯎꯔꯅꯨ ꯍꯥꯏꯕ ꯑꯩ ꯑꯣꯅꯤꯡꯕꯁꯨ ꯐꯈ꯭ꯔꯦ ꯑꯗꯣ ꯑꯩ ꯑꯦꯀꯥ ꯒꯥꯔꯤꯁꯨ ꯐꯥꯔꯔꯣꯏꯕ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤꯗꯤ ꯁꯥꯈꯤꯁꯦ ꯍꯥꯏꯕ ꯀꯣ ꯍꯥꯏꯕꯅꯤ ꯀꯔꯤꯅꯣ ꯌꯥꯝ ꯁꯥꯎꯋꯦ ꯍꯥꯏꯕ ꯅꯪꯒ ꯑꯩꯒꯕꯨ ꯀꯔꯤ ꯋꯥꯔꯤ ꯁꯥꯗꯣꯏꯅꯣꯕ ꯑꯩꯅ ꯃꯤꯅꯤ ꯅꯪꯅ ꯂꯥꯏ ꯐꯠꯇꯕꯅꯤ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯊꯧ ꯀꯔꯤꯁꯨ ꯇꯥꯗꯦ ꯑꯗꯨꯏ ꯁꯔꯨꯛ ꯑꯩ ꯆꯠꯀꯦꯁꯦ ꯁꯨꯝ ꯁꯥꯔꯒ ꯂꯩꯔꯛꯀꯗꯧꯅꯦ ꯍꯥꯏꯕ ꯍꯧꯖꯤꯛꯐꯥꯎ ꯑꯩꯕꯨ ꯁꯨꯝ ꯆꯩꯌꯦ ꯐꯔꯦ ꯆꯠꯂꯣ ꯑꯩꯅ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯥꯝꯃꯔꯣꯏ ꯑꯗꯣ ꯃꯐꯝ ꯑꯁꯤꯕꯨ ꯃꯤꯅ ꯐꯠꯇꯅ ꯁꯟꯗꯣꯛꯑꯒ ꯅꯨꯃꯤꯠ ꯇꯥꯔꯛꯄꯒ ꯀꯅꯥꯝꯇ ꯆꯠꯇꯕꯁꯦ ꯉꯁꯤꯗꯩꯗꯤ ꯅꯪꯅꯁꯨ ꯃꯤ ꯑꯇꯩꯗꯅꯦ ꯀꯔꯤꯁꯨ ꯇꯧꯗꯕꯅꯤ ꯆꯠꯂꯨꯅ ꯍꯥꯏꯌꯨꯀꯣ ꯑꯩꯁꯨ ꯋꯥ ꯃꯇꯣꯟꯗ ꯇꯣꯡꯂꯒ ꯏꯆꯤꯛ ꯆꯤꯛꯅ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯁꯨꯃꯥꯏꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯤꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯕꯁꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯈꯣꯏꯗꯨꯝ ꯑꯗꯨ ꯂꯥꯏꯃꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯔꯛꯂꯝꯃꯤ ꯃꯕꯨꯛꯇꯤ ꯐꯠꯇꯕ ꯅꯠꯇꯦꯁꯦ ꯃꯁꯤꯒꯤ ꯁꯛꯊꯤꯕꯤꯁꯦ ꯃꯁꯤꯕꯨ ꯃꯤꯅꯒ ꯂꯥꯏ ꯁꯥꯟꯅꯔꯒ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯒ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯃꯁꯤꯒꯤ ꯂꯥꯏ ꯑꯃꯨꯕꯤꯁꯦ ꯁꯤꯖꯤꯟꯅꯔꯒ ꯄꯥꯎꯈꯣꯟ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯔꯁꯤꯔꯅꯦ ꯈꯪꯗ꯭ꯔꯦꯗ ꯉꯥꯏꯈꯣ ꯑꯩ ꯋꯥ ꯍꯪꯒꯦ ꯅꯪ ꯁꯦꯡꯅ ꯈꯨꯝꯒꯗ꯭ꯔꯥ ꯂꯥꯏꯃꯨꯗꯨ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯁꯨꯔꯨꯒ ꯅꯩꯔꯒ ꯍꯪꯉꯣ ꯀꯔꯤ ꯋꯥꯅꯣ ꯑꯩꯅ ꯈꯪꯕ ꯑꯣꯏꯗꯤ ꯂꯣꯏꯅꯃꯛ ꯍꯥꯏꯕꯤꯒꯦ ꯉꯁꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯔꯥꯎ ꯇꯧꯔꯗꯤ ꯐꯔꯣꯏꯗ꯭ꯔꯥ ꯃꯤꯕꯨ ꯍꯥꯟꯅ ꯍꯦꯛꯇ ꯁꯥꯎꯍꯜꯂꯦ ꯍꯥꯏꯕ ꯅꯪꯒ ꯑꯣꯟꯁꯤꯟꯅꯔꯒ ꯀꯅꯥꯅ ꯋꯥꯔꯤ ꯁꯥꯅꯤꯡꯗꯣꯏꯅꯣ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯑꯦꯀꯥ ꯒꯥꯔꯤꯁꯤꯁꯨ ꯍꯦꯛꯇ ꯌꯥꯍꯟꯗꯦ ꯅꯪꯅ ꯇꯧꯏ ꯅꯁꯛꯇꯨꯃꯛꯅꯤ ꯌꯦꯡꯕꯗ ꯑꯀꯤꯕꯗꯨꯝ ꯄꯣꯛꯏ ꯀꯥꯏꯗꯩ ꯑꯗꯨꯗꯤ ꯋꯥꯔꯤ ꯁꯥꯅꯤꯡꯗꯕ ꯃꯁꯥꯅ ꯇꯥꯕ ꯃꯤ ꯑꯩꯁꯨ ꯐꯖꯔꯝꯈ꯭ꯔꯕꯖꯥꯠꯅꯤ ꯅꯍꯥꯟꯋꯥꯏ ꯍꯧꯖꯤꯛꯇꯕꯨ ꯏꯔꯨ ꯂꯨꯗꯕꯒꯤ ꯁꯨꯝ ꯊꯤꯖꯤꯜꯂꯛꯄꯒꯤ ꯋꯥꯅꯤ ꯈꯪꯕ꯭ꯔꯥ ꯊꯋꯥꯏꯁꯨ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯒ ꯀꯅꯥꯅ ꯀꯦꯅꯤꯡꯗꯣꯏꯅꯣ ꯑꯗꯨꯗꯤ ꯊꯤꯖꯤꯜꯂꯛꯄ ꯇꯥꯕ ꯑꯗꯣ ꯐꯖꯍꯜꯂꯒ ꯂꯣꯏꯔꯦ ꯑꯗꯣ ꯅꯪ ꯅꯨꯡꯇꯤꯒꯤ ꯁꯤꯒꯨꯝ ꯀꯥꯟꯗ ꯈꯔ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯦꯔꯥ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯗꯤ ꯑꯩ ꯅꯨꯡꯉꯥꯏꯔꯛꯇꯧ ꯃꯥꯜꯂꯦꯕ ꯑꯗꯨꯒ ꯑꯩꯁꯨ ꯗꯝꯃꯥ ꯑꯃ ꯐꯖꯔꯅꯤ ꯅꯪꯁꯨ ꯑꯩꯅ ꯐꯖꯕꯗꯣ ꯎꯔꯗꯤ ꯀꯦꯟꯗꯣꯏꯅꯤ ꯈꯪꯕ꯭ꯔꯥ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄꯗꯤ ꯀꯥꯏꯗ ꯌꯥꯗꯣꯏꯅꯣ ꯑꯗꯨꯁꯨ ꯅꯪ ꯎꯅꯕ ꯃꯤꯅ ꯑꯩꯁꯦ ꯂꯥꯏꯅ ꯆꯦꯜꯂꯕꯅꯦ ꯍꯥꯏꯅꯅꯤ ꯑꯩ ꯇꯜꯂꯤ ꯃꯔꯛꯇꯗꯤ ꯂꯥꯛꯀꯦ ꯑꯗꯣ ꯅꯁꯛꯇꯣ ꯐꯖꯔꯗꯤ ꯑꯩ ꯂꯥꯛꯀꯦ ꯑꯗꯨꯝ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯈꯔ ꯐꯖꯍꯜꯂꯝꯃꯨꯀꯣ ꯀꯥꯏꯗꯦ ꯅꯪꯒꯤ ꯅꯁꯛꯇꯨꯗꯤ ꯊꯤꯃꯟꯈ꯭ꯔꯦꯕ ꯍꯣꯏ ꯍꯥꯏꯔꯒꯦ ꯃꯤꯅ ꯃꯊꯪꯗꯗꯤ ꯌꯦꯡꯉꯨꯀꯣ ꯅꯪꯅ ꯉꯥꯎꯅꯕ ꯑꯩ ꯀꯦꯔꯒ ꯐꯖꯍꯜꯂꯒ ꯉꯥꯏꯔꯝꯃꯒꯦ ꯑꯗꯣ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯃꯒ ꯂꯥꯛꯇ꯭ꯔꯗꯤ ꯌꯥꯔꯣꯏꯀꯣ ꯑꯩꯗꯤ ꯉꯁꯤꯒꯤꯗꯤ ꯆꯠꯂꯨꯔꯣ ꯑꯩ ꯏꯊꯟꯇ ꯂꯩꯍꯧꯔꯦ ꯍꯥꯏꯕ ꯀꯥꯎꯊꯣꯛꯄꯤꯅꯨꯀꯣ ꯑꯁꯨꯝꯅ ꯂꯥꯏ ꯑꯃꯨꯕꯤ ꯑꯗꯨꯅ ꯈꯣꯏꯗꯨꯝꯕꯨ ꯐꯥꯖꯤꯜꯂꯒ ꯊꯅꯝꯕꯗꯨ ꯊꯥꯗꯣꯛꯂꯛꯄꯗ ꯈꯣꯏꯗꯨꯝꯗꯨ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯈꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯕ ꯑꯗꯨꯗ ꯃꯤꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯒ ꯈꯣꯏꯗꯨꯝꯗꯨ ꯂꯣꯟꯅ ꯊꯣꯛꯂꯛꯂꯝꯃꯤ ꯍꯩꯅꯕꯤ ꯂꯩꯔꯛ ꯑꯗꯨꯗ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯎꯍꯟꯗꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯧꯁꯤꯜꯂꯛꯂꯗꯨꯅ ꯂꯣꯟꯅ ꯀꯧꯔꯒꯦ ꯈꯜꯂꯒ ꯈꯨꯅꯤꯡ ꯀꯥꯡꯈꯠꯂꯒ ꯃꯈꯨꯠꯅ ꯃꯆꯤꯟꯗ ꯊꯝꯂꯒ ꯍꯣ ꯍꯥꯏꯅ ꯀꯧꯒꯦ ꯍꯦꯛ ꯇꯧꯕꯒ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯀꯔꯤꯅꯣ
ꯍꯣ ꯍꯥꯏꯔꯤꯗꯨꯕꯣ ꯅꯨꯃꯤꯗꯥꯡꯗ ꯃꯤ ꯀꯧꯕꯕꯨ ꯍꯣ ꯍꯥꯏꯕꯁꯦ ꯁꯤꯖꯤꯟꯅꯕ ꯐꯠꯇꯦ ꯂꯥꯏ ꯏꯜꯂꯤ ꯍꯥꯏꯅꯔꯒ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯨ ꯑꯉꯥꯡꯃꯛꯁꯨ ꯅꯠꯇꯅ ꯀꯔꯤꯝꯇ ꯈꯪꯗꯦꯍꯦ ꯏꯟꯗꯧꯕ ꯂꯥꯏꯗꯤ ꯅꯪ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯀꯧꯕꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯒꯦ ꯉꯔꯥꯡ ꯑꯩ ꯂꯥꯛꯄ ꯌꯥꯗꯗꯅ ꯂꯥꯛꯇ꯭ꯔꯤꯅꯤ ꯅꯪ ꯁꯥꯎꯅꯨꯀꯣ ꯑꯩꯁꯨ ꯄꯥꯕ ꯃꯁꯥ ꯉꯝꯗꯗꯅ ꯑꯗꯨꯝ ꯁꯦꯟꯅꯔꯒ ꯂꯩꯔꯕ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯣ ꯑꯩꯗꯤ ꯌꯥꯝ ꯋꯥꯅ ꯉꯥꯏꯔꯝꯕꯅꯤ ꯂꯥꯛꯀꯗ꯭ꯔꯥ ꯈꯜꯂꯒ ꯉꯁꯤ ꯂꯥꯛꯄꯗꯒꯤ ꯋꯥꯔꯝꯕꯒ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ ꯑꯗꯣ ꯀꯔꯤ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯍꯥꯏꯕ ꯑꯅꯥꯕꯗꯣ ꯍꯪꯕ ꯀꯗꯥꯏꯗꯩꯅꯣꯗ ꯅꯪ ꯂꯥꯛꯑꯗꯤ ꯐꯅꯕ ꯂꯥꯌꯦꯡꯂꯤꯕ ꯄꯥꯕꯗꯣ ꯄꯥꯕ ꯑꯣꯏꯅ ꯃꯊ꯭ꯋꯥꯏꯗꯣ ꯊꯔꯛ ꯍꯨꯟꯀꯠꯈꯤꯗꯅ ꯈꯨꯗꯛꯇ ꯂꯥꯟꯕ ꯁꯣꯏꯔꯣꯏꯍꯦ ꯑꯩꯅ ꯂꯥꯛꯍꯟꯅꯤꯡꯗꯕꯩ ꯅꯠꯇꯦꯕ ꯑꯗꯣ ꯀꯩꯅꯣ ꯅꯪꯕꯨ ꯀꯤꯔꯒ ꯂꯩꯔꯝꯒꯦ ꯍꯥꯏꯗꯥꯏꯅꯦ ꯀꯩꯗꯧꯔꯕ ꯅꯪ ꯂꯥꯛꯑꯒ ꯑꯩꯒꯤ ꯐꯖꯕꯗꯣ ꯎꯠꯀꯦ ꯍꯥꯏꯗꯅ ꯉꯥꯏꯔꯝꯕꯅꯦꯕ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯅꯠꯇ꯭ꯔꯕꯣꯏ ꯈꯜꯂꯅꯤꯅ ꯑꯗꯨꯗꯤ ꯁꯦ ꯅꯃꯤꯠꯇꯣ ꯈꯨꯠ ꯑꯅꯤꯅ ꯈꯨꯝꯖꯤꯜꯂꯣ ꯑꯩ ꯑꯣꯟꯊꯣꯛꯑꯒꯦꯕ ꯁꯦ ꯍꯣꯏ ꯍꯣꯏ ꯑꯣꯜꯂꯣ ꯑꯣꯜꯂꯣ ꯑꯗꯨꯗꯤ ꯑꯩ ꯈꯨꯝꯖꯤꯜꯂꯦꯀꯣ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯥꯏꯃꯨ ꯁꯛꯊꯤꯕꯤ ꯆꯍꯤ ꯀꯨꯝꯕ ꯑꯃ ꯏꯔꯨ ꯂꯨꯗꯕꯒꯤ ꯃꯅꯝ ꯆꯦꯜꯂꯕꯤ ꯑꯗꯨ ꯌꯥꯝꯅ ꯅꯤꯡꯊꯤꯖꯕꯤ ꯀꯨꯆꯨ ꯉꯧꯔꯣꯛ ꯉꯧꯕꯤ ꯐꯅꯦꯛ ꯐꯤꯗꯣꯟ ꯆꯤꯡꯈꯠꯄꯤ ꯁꯝꯂꯥꯡꯅ ꯋꯥꯏ ꯋꯥꯏ ꯇꯥꯕꯤ ꯃꯁꯛ ꯌꯥꯝꯅ ꯐꯖꯕꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯛꯈꯤꯔꯝꯃꯤ ꯌꯥꯔꯦ ꯍꯥꯡꯇꯣꯛꯑꯣ ꯍꯧꯖꯤꯛꯇꯤ ꯇꯣ ꯑꯩ ꯈꯪꯂꯤꯕ꯭ꯔꯥ ꯌꯦꯡꯉꯣ ꯏꯃꯥꯏ ꯁꯤꯕꯨ ꯅꯪꯂꯣ ꯅꯍꯥꯟꯈꯩ ꯅꯪꯗꯤ ꯁꯨꯃꯥꯏꯅ ꯂꯩꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯀꯅꯥꯒꯤ ꯀꯥꯆꯤꯟ ꯂꯥꯏꯃ ꯈꯨꯅꯤꯡ ꯏꯀꯥꯏ ꯀꯥꯏꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯍꯤꯡꯂꯤꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯁꯤ ꯑꯣꯏꯔꯗꯤ ꯃꯤꯅꯁꯨ ꯀꯤꯅꯔꯔꯣꯏ ꯅꯪꯅ ꯋꯥꯔꯤ ꯁꯥꯅꯤꯡꯉꯦ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯅꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯂꯅꯤ ꯑꯗꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯅꯈꯣꯏ ꯇꯥꯏꯕ ꯃꯤꯁꯦ ꯌꯥꯝꯅ ꯃꯕꯨꯛ ꯐꯠꯇꯦ ꯃꯤꯅꯝ ꯊꯧꯅꯝꯕ ꯌꯥꯝꯅ ꯇꯧꯏꯗ ꯑꯩꯈꯣꯏ ꯂꯥꯏ ꯃꯈꯩꯗꯤ ꯃꯤꯅꯝꯕ ꯇꯧꯕꯁꯦ ꯏꯀꯥꯏꯅꯩ ꯌꯥꯝꯅ ꯑꯗꯨꯅ ꯀꯩꯁꯨ ꯑꯔꯥꯟꯕꯁꯨ ꯇꯧꯅꯗꯦ ꯈꯪꯕ꯭ꯔꯥ ꯂꯣꯏꯅꯃꯛꯇꯤ ꯅꯠꯇꯦꯗ ꯑꯗꯣ ꯑꯩꯕꯨ ꯇꯣꯏꯅ ꯂꯥꯛꯎ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯗꯣ ꯍꯥꯏꯔꯣꯗꯅ ꯃꯤ ꯑꯩꯒ ꯈꯪꯅꯅꯕ ꯅꯨꯄꯥ ꯑꯃꯠꯇꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯁꯨ ꯏꯁꯥ ꯏꯁꯥꯒꯤ ꯖꯨꯔꯥ ꯁꯦꯝꯅꯕ ꯑꯃꯗꯤ ꯄꯥꯝꯃꯤꯅꯤ ꯀꯩꯅꯣ ꯑꯗꯣ ꯑꯩꯒꯤ ꯁꯛꯁꯦ ꯐꯖꯗ꯭ꯔꯥ ꯍꯥꯏꯕ ꯀꯔꯤꯝꯇꯁꯨ ꯍꯦꯛ ꯍꯥꯏꯗꯦ ꯅꯪꯗꯤ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯀꯥꯏꯕ ꯌꯥꯝꯅ ꯄꯤ ꯍꯥꯏꯕ ꯈꯣꯏꯗꯨꯝ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯖꯥꯏꯗ ꯁꯤꯛꯇꯠꯂꯒ ꯅꯨꯄꯤꯗ ꯐꯖꯩꯒ ꯍꯥꯏꯕꯁꯦ ꯄꯣꯡꯊꯣꯛꯈꯤꯅꯤ ꯇꯧꯕꯅꯤ ꯑꯗꯣ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯎꯔꯛꯄ ꯅꯨꯄꯤꯗ ꯅꯪꯃꯨꯛ ꯐꯖꯕꯗꯤ ꯌꯥꯎꯗ꯭ꯔꯤꯗ ꯌꯥꯝꯅ ꯐꯖꯩ ꯑꯗꯣ ꯀꯃꯥꯏꯅꯅꯣ ꯑꯗꯨꯛ ꯊꯤꯔꯝꯈ꯭ꯔꯕ ꯅꯪꯅ ꯃꯤꯀꯨꯞ ꯑꯃꯗ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯑꯣꯟꯊꯣꯛꯑꯝꯃꯤꯁꯦ ꯃꯤ ꯑꯩꯅ ꯅꯍꯥꯟ ꯑꯩꯗꯤ ꯅꯍꯥ ꯑꯣꯏꯔꯤꯀꯥꯟꯗ ꯌꯥꯝꯅ ꯐꯖꯔꯝꯃꯤ ꯍꯥꯏꯔꯤꯗꯨꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯛꯁꯦ ꯑꯩꯅ ꯊꯥꯏꯅ ꯅꯍꯥ ꯑꯣꯏꯔꯤꯀꯥꯟꯒꯤ ꯁꯛꯇꯨꯅꯦ ꯍꯥꯏꯕ ꯑꯩꯕꯨ ꯇꯥꯟꯅꯕ ꯅꯨꯄꯥ ꯌꯥꯝ ꯂꯩꯔꯝꯈ꯭ꯔꯖꯥꯠꯅꯤ ꯅꯍꯥꯟꯋꯥꯏ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯋꯥ ꯑꯃ ꯍꯪꯒꯦꯅꯦ ꯅꯈꯣꯏ ꯕꯨꯠꯀ ꯂꯥꯏꯈꯩꯒꯁꯦ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯥꯖꯤꯜꯂꯒ ꯄꯣꯠ ꯂꯧꯍꯟꯕ ꯄꯥꯈꯣꯟ ꯁꯤꯍꯟꯕ ꯁꯦꯜ ꯇꯥꯜꯍꯟꯕ ꯍꯥꯏꯗꯤ ꯃꯈꯜ ꯃꯈꯜꯒꯤ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯍꯥꯏ ꯆꯨꯝꯕ꯭ꯔꯥ ꯃꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯁꯤꯕꯣ ꯀꯥꯏꯗꯩꯅꯣꯗ ꯑꯗꯨꯗꯤ ꯐꯠꯇꯕ ꯃꯤꯅ ꯄꯪꯍꯥꯏꯗ ꯍꯥꯏꯔꯤꯅꯤ ꯃꯈꯣꯏꯅ ꯃꯤ ꯄꯨꯝꯅꯃꯛꯁꯦ ꯃꯈꯣꯏꯒꯨꯝꯅ ꯐꯠꯇꯕ ꯑꯣꯏꯅ ꯎꯍꯟꯅꯤꯡꯉꯤ ꯑꯗꯣ ꯍꯦꯛꯇ ꯁꯤꯖꯤꯟꯅꯕ ꯌꯥꯕꯗꯤ ꯅꯠꯇꯦ ꯐꯠꯇꯕ ꯂꯥꯏꯗꯨꯒꯤ ꯃꯊꯛꯇ ꯑꯐꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯐꯠꯇꯕ ꯂꯥꯏꯒ ꯑꯐꯕ ꯂꯥꯏꯒꯗꯤ ꯑꯐꯕꯅ ꯍꯦꯟꯅ ꯁꯛꯇꯤ ꯌꯥꯝꯅ ꯂꯩ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ ꯀꯩꯁꯨ ꯑꯗꯨꯗꯤ ꯃꯤꯒꯤ ꯈꯣꯏꯗꯧꯋꯥꯒ ꯁꯥꯟꯅꯔꯤꯕ ꯃꯤꯒꯤ ꯃꯌꯨꯝꯗ ꯇꯝꯅꯍꯜꯂꯤꯕꯁꯤꯗꯤ ꯀꯃꯥꯏꯅꯅꯣ ꯃꯤꯅ ꯁꯤꯖꯤꯟꯅꯕ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯁꯦ ꯃꯤꯅ ꯁꯤꯗ ꯆꯠꯂꯒ ꯇꯝꯅꯔꯁꯨ ꯍꯥꯏꯔꯒ ꯊꯥꯖꯤꯟꯕ ꯅꯠꯇꯕ ꯑꯩ ꯍꯥꯏꯒꯦꯁꯦ ꯃꯨꯟꯅ ꯇꯥꯎꯀꯣ ꯑꯗꯨꯃꯥꯏꯅ ꯈꯣꯏꯗꯧꯋꯥ ꯁꯥꯟꯅꯕ ꯑꯗꯨꯗꯤ ꯂꯥꯏ ꯐꯠꯇꯕꯕꯨ ꯁꯤꯖꯤꯟꯅꯕ ꯅꯠꯇꯦ ꯃꯟꯇ꯭ꯔ ꯁꯤꯖꯤꯟꯅꯔꯒ ꯃꯤ ꯑꯗꯨꯅ ꯃꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯖꯅꯤꯡꯕꯒꯤ ꯍꯣꯠꯅꯖꯕꯅꯦ ꯑꯗꯨꯒ ꯇꯝꯅꯍꯟꯕꯗꯨꯁꯨ ꯂꯥꯏ ꯐꯠꯇꯕ ꯁꯤꯖꯤꯟꯅꯕ ꯅꯠꯇꯦ ꯃꯤꯅ ꯇꯝꯅꯩ ꯍꯥꯏꯔꯤꯁꯦ ꯃꯁꯥꯒꯤ ꯐꯠꯇꯕ ꯑꯔꯥꯟꯕ ꯇꯧꯖꯔꯨꯕ ꯃꯤ ꯍꯥꯠꯂꯨꯕ ꯑꯗꯨꯝꯕ ꯃꯤꯗ ꯑꯣꯟꯁꯤꯜꯂꯒ ꯃꯈꯣꯏꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩꯗꯣ ꯂꯥꯏ ꯑꯐꯕꯅ ꯆꯩꯔꯥꯛ ꯑꯣꯏꯅ ꯄꯤꯕꯅꯤ ꯑꯩꯈꯣꯏ ꯂꯥꯏꯕꯨ ꯑꯣꯏꯔꯁꯨ ꯅꯈꯣꯏ ꯇꯥꯏꯕꯪ ꯃꯤꯕꯨ ꯑꯣꯏꯔꯁꯨ ꯃꯇꯝ ꯄꯨꯝꯕꯗ ꯑꯐꯕ ꯍꯥꯏꯁꯤꯅ ꯑꯗꯨꯝ ꯉꯝꯂꯗꯧꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯅ ꯐꯠꯇꯕ ꯃꯤꯒꯤ ꯃꯥꯡꯅꯕ ꯇꯧꯕ ꯈꯨꯗꯤꯡꯃꯛꯁꯦ ꯄꯣꯂꯣꯏꯗ ꯃꯥꯏꯊꯤꯕ ꯉꯥꯛꯇ ꯑꯗꯨꯝ ꯑꯣꯏꯔꯛꯑꯗꯧꯅꯤ ꯐꯖꯩꯅꯦ ꯑꯩꯒꯤ ꯁꯛꯊꯤꯕꯤ ꯅꯠꯇꯦ ꯑꯩꯒꯤ ꯐꯖꯕꯤꯅ ꯍꯥꯏꯔꯕꯗꯤ ꯂꯣꯏꯅꯃꯛ ꯆꯨꯝꯂꯝꯃꯅꯤ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ ꯃꯤꯡ ꯈꯪꯗ꯭ꯔꯗꯤ ꯀꯧꯐꯝ ꯑꯃ ꯈꯪꯗꯦ ꯍꯌꯦꯡꯈꯩ ꯑꯩꯅ ꯂꯥꯛꯂꯁꯨ ꯑꯩꯅ ꯅꯪꯒꯤ ꯃꯤꯡꯗꯨ ꯀꯧꯔꯛꯂꯗꯤ ꯑꯗꯨꯀꯥꯟꯗ ꯊꯣꯛꯂꯛꯄ ꯌꯥꯏꯗꯅ ꯑꯗꯨ ꯅꯠꯇꯅ ꯅꯪꯅ ꯃꯨꯁꯤꯛ ꯃꯨꯔꯒ ꯑꯩ ꯁꯤꯗ ꯂꯩ ꯍꯥꯏꯔꯛꯄꯗꯨꯗꯤ ꯑꯩ ꯐꯤꯁꯦ
ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯃꯥꯡꯁꯤꯟꯒꯤ ꯇꯧꯋꯦꯕ ꯑꯁ ꯄꯥꯈꯪꯅꯕꯨ ꯏꯁꯥꯒꯤ ꯋꯥꯈꯜꯕꯨ ꯐꯥꯖꯤꯟꯕ ꯉꯝꯗꯕ ꯑꯩꯒꯤ ꯃꯤꯡ ꯀꯨꯁꯨꯝ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯔꯛꯑꯣ ꯍꯦꯛ ꯀꯧꯕꯒ ꯑꯩꯗꯤꯅꯦ ꯈꯨꯗꯛꯇ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤ ꯈꯪꯕ꯭ꯔꯥ ꯅꯈꯣꯏꯗꯧꯅ ꯑꯩꯈꯣꯏ ꯂꯥꯏꯁꯤꯡꯗꯤ ꯄꯣꯡꯊꯣꯛꯄꯒ ꯂꯩꯖꯗꯦꯉꯣ ꯑꯗꯣ ꯅꯪꯅ ꯉꯝꯃꯣꯏꯗ꯭ꯔꯣ ꯑꯩꯗꯤ ꯀꯤꯔꯗꯤ ꯍꯦꯛ ꯐꯤ ꯃꯥꯡꯁꯤꯜꯂꯦꯕ ꯆꯣꯠ ꯆꯣꯠ ꯂꯥꯎꯔꯒ ꯃꯐꯝ ꯆꯥꯗꯅꯒ ꯈꯪꯖꯤꯜꯂꯒ ꯂꯩꯕ ꯍꯥꯏꯁꯦ ꯏꯪꯁꯤꯜꯂꯛꯏꯕꯅꯤꯅꯦ ꯑꯗꯨꯅ ꯑꯝꯇ ꯑꯩꯒꯤ ꯐꯤ ꯇꯣꯏꯅ ꯃꯥꯡꯁꯤꯟꯕꯤꯁꯦ ꯌꯥꯔꯗꯤ ꯑꯝꯇ ꯐꯍꯜꯂꯨ ꯑꯁꯤꯕꯨ ꯑꯁꯨꯛ ꯂꯥꯏꯕ ꯋꯥꯁꯤꯕꯨ ꯑꯩꯅ ꯉꯝꯗꯕ ꯂꯩꯇꯦꯀꯣ ꯐꯤ ꯃꯥꯡꯁꯤꯟꯕ ꯐꯔꯣ ꯑꯁꯨꯝꯅ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯨꯠ ꯈꯨꯄꯥꯛ ꯑꯗꯨ ꯊꯥꯡꯒꯠꯂꯒ ꯈꯣꯏꯗꯨꯝꯒꯤ ꯃꯀꯣꯛ ꯃꯊꯛ ꯑꯗꯨꯋꯥꯏꯗ ꯈꯨꯠꯁꯥꯁꯤꯡ ꯑꯗꯨ ꯍꯥꯏꯐꯦꯠ ꯍꯥꯏꯔꯒ ꯃꯟꯇ꯭ꯔ ꯁꯣꯟꯈꯤ ꯑꯗꯣ ꯐꯔꯦ ꯑꯩ ꯉꯁꯤꯒꯤꯗꯤ ꯑꯃꯨꯛ ꯌꯨꯝꯗ ꯍꯜꯂꯒꯦ ꯅꯪꯁꯨ ꯊꯦꯡꯂꯅꯤ ꯄꯣꯊꯥꯎꯔꯣꯀꯣ ꯑꯩꯁꯦ ꯃꯤꯒ ꯁꯣꯏꯗꯅ ꯂꯥꯛꯁꯤꯜꯂꯗꯤ ꯅꯪꯗꯤ ꯃꯤꯅ ꯎꯕ ꯅꯠꯇꯕꯅꯤꯅ ꯑꯩ ꯈꯛ ꯆꯣꯏꯔꯣ ꯂꯣꯜꯂꯒ ꯂꯥꯏꯅ ꯆꯦꯜꯂꯦꯅ ꯍꯥꯏꯅꯈꯤꯅꯤ ꯇꯜꯂꯤ ꯀꯩꯁꯨ ꯉꯔꯥꯡꯁꯨ ꯂꯥꯛꯇ꯭ꯔꯒ ꯉꯁꯤꯁꯨ ꯑꯃꯨꯛ ꯂꯥꯛꯄꯒ ꯍꯜꯂꯒꯦꯌꯦ ꯑꯩꯅ ꯅꯨꯡꯉꯥꯏꯔꯣꯏꯒꯁꯦ ꯑꯝꯇ ꯍꯦꯛ ꯈꯟꯕꯤꯗꯦ ꯅꯪꯗꯤ ꯑꯗꯨꯏ ꯅꯠꯇꯦ ꯅꯪꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯔꯗꯤ ꯑꯩꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯕ ꯑꯗꯨꯝ ꯌꯥꯕ ꯑꯗꯣ ꯃꯊꯪ ꯃꯄꯣꯛꯇꯗꯤ ꯅꯪꯁꯨ ꯑꯩꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯅ ꯄꯨꯂꯞ ꯄꯣꯛꯃꯤꯟꯅꯁꯤꯀꯣ ꯑꯗꯨꯒ ꯐꯖꯅꯁꯨ ꯅꯨꯡꯁꯤꯅꯔꯒ ꯏꯕꯥꯅꯤ ꯂꯩꯃꯤꯟꯅꯁꯤꯀꯣ ꯍꯟꯗꯛ ꯃꯄꯣꯛꯀꯤꯗꯤ ꯑꯗꯨ ꯑꯣꯏꯊꯣꯛꯑꯔꯣꯏꯗꯕꯅꯤꯅ ꯀꯔꯤꯒꯤ ꯍꯟꯗꯛ ꯃꯄꯣꯛꯇ ꯑꯣꯏꯊꯣꯛꯑꯣꯏꯗꯕ ꯃꯊꯪ ꯃꯄꯣꯛꯇꯣ ꯑꯩ ꯌꯥꯝꯅ ꯋꯥꯅꯤꯡꯉꯥꯏꯕꯗ ꯍꯟꯗꯛ ꯃꯄꯣꯛꯇ ꯊꯨꯡꯅꯕꯅ ꯐꯩ ꯍꯥꯏꯕ ꯑꯩꯗꯤ ꯄꯟꯊꯨꯡꯕꯨ ꯁꯨꯝ ꯌꯩꯊꯣꯛꯑꯒ ꯂꯩꯁꯤꯌꯦ ꯑꯦ ꯀꯃꯥꯏꯅ ꯑꯣꯏꯊꯣꯛꯇꯣꯏꯕ ꯑꯗꯨꯗꯤ ꯑꯩꯗꯤ ꯊꯥꯖꯗꯦ ꯍꯣ ꯅꯪꯇ ꯅꯕꯨꯛꯆꯦꯜ ꯁꯦꯡꯉꯣ ꯅꯪꯁꯨ ꯍꯟꯗꯛ ꯃꯄꯣꯛꯇꯤ ꯑꯇꯃꯥ ꯘꯥꯠ ꯇꯧꯔꯒ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯄꯣꯛꯇꯣ ꯈꯔ ꯇꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯣ ꯑꯗꯨꯒ ꯏꯕꯥꯅꯤ ꯅꯨꯡꯉꯥꯏꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯦ ꯍꯥꯏꯕ ꯏꯃꯥ ꯏꯕꯦꯝꯃ ꯀꯌꯥꯗ ꯂꯥꯏꯅ ꯍꯥꯏꯗꯣꯛꯂꯤꯅꯣ ꯑꯇꯃꯥ ꯘꯥꯠ ꯀꯥꯏ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯇꯧꯅꯒ ꯑꯩꯒꯤꯗꯃꯛ ꯀꯔꯤꯝꯇ ꯈꯟꯕꯤꯗꯕꯒꯤ ꯋꯥꯅꯤ ꯅꯪꯒꯤꯗꯨꯗꯤ ꯃꯤ ꯑꯩꯅꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯔꯒ ꯌꯥꯝꯅ ꯂꯥꯏꯅ ꯍꯦꯛꯇ ꯀꯟꯊꯣꯛꯄ ꯅꯨꯄꯥ ꯃꯥꯟꯗꯦ ꯅꯕꯨꯛꯁꯨ ꯐꯩꯒꯗꯦ ꯍꯥꯏꯔꯣꯏꯗ ꯑꯩ ꯑꯗꯨꯏ ꯅꯠꯇꯦꯕ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯗꯣ ꯑꯩꯅ ꯉꯁꯤꯗꯒꯤ ꯅꯨꯡꯁꯤꯕꯤ ꯀꯧꯔꯒꯦ ꯌꯥꯕ꯭ꯔꯣ ꯍꯥꯏꯗꯤ ꯑꯩ ꯅꯪꯒꯤ ꯃꯤꯡ ꯀꯧꯕꯗꯣ ꯄꯥꯝꯗꯦꯕ ꯑꯩꯅ ꯅꯨꯡꯁꯤꯅ ꯀꯧꯖꯕꯁꯤꯅ ꯍꯦꯟꯅ ꯄꯥꯝꯃꯦꯕ ꯑꯩꯗꯤ ꯑꯗꯨ ꯄꯥꯝꯃꯤꯉꯣ ꯀꯧꯕꯨ ꯀꯧꯕꯤꯗꯦ ꯍꯥꯏꯔꯤꯕꯅꯦ ꯑꯩꯅ ꯁꯛ ꯊꯤꯔꯒ ꯂꯩꯕꯗꯨꯗꯗꯤ ꯑꯩꯁꯦ ꯅꯪꯅ ꯑꯃꯨꯛꯇꯣꯏꯕ ꯍꯤꯡꯆꯥꯕꯤ ꯑꯣꯏꯅ ꯈꯟꯈꯤꯕꯗꯣ ꯑꯩ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯪꯕ꯭ꯔꯥ ꯅꯨꯄꯥ ꯅꯈꯣꯏꯁꯦ ꯅꯨꯄꯤ ꯐꯖꯕꯗꯤ ꯄꯥꯝꯃꯤ ꯑꯋꯣꯏꯕ ꯃꯁꯛ ꯊꯤꯔꯁꯨ ꯃꯤꯕꯨ ꯐꯔꯗꯤ ꯌꯥꯔꯦꯀꯣ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ ꯍꯥꯏꯕ ꯍꯦꯛ ꯇꯧꯔꯒ ꯁꯛ ꯑꯗꯨꯏ ꯅꯠꯇꯦ ꯅꯨꯡꯁꯤꯕꯤ ꯅꯪꯕꯨ ꯁꯛ ꯍꯥꯏꯁꯤꯗꯤ ꯃꯌꯥꯝꯒꯤ ꯌꯦꯡꯅꯐꯝꯅꯤꯗꯅ ꯌꯥꯝ ꯍꯦꯛꯇ ꯐꯖꯕ ꯄꯥꯝꯃꯕꯩ ꯋꯥ ꯅꯠꯇꯦ ꯍꯥꯏꯕ ꯀꯗꯥꯏ ꯈꯖꯥꯏꯗꯣ ꯁꯤꯛꯇꯠꯀꯦ ꯏꯔꯥꯡꯁꯦ ꯃꯥꯅ ꯑꯣꯏꯅ ꯍꯦꯟꯖꯤꯜꯂꯛꯑꯦ ꯇꯧꯔꯤꯁꯦ ꯁꯣꯝꯗ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯉꯩꯗ ꯑꯗꯨ ꯅꯨꯡꯁꯤꯕꯤ ꯑꯩ ꯑꯃꯨꯛ ꯆꯪꯉꯒꯦ ꯃꯇꯝꯁꯤ ꯊꯦꯡꯖꯤꯜꯂꯛꯑꯦ ꯑꯩ ꯌꯨꯝꯗ ꯊꯤꯕꯗ ꯂꯩꯇꯦ ꯍꯥꯏꯔꯗꯤ ꯑꯃꯨꯛ ꯈꯨꯟ ꯍꯧꯗꯅ ꯊꯤꯅꯔꯅꯤ ꯑꯩꯈꯣꯏ ꯃꯥꯗꯣ ꯌꯥꯝ ꯄꯥꯈꯠ ꯆꯥꯎꯕꯅꯦ ꯍꯥꯏꯕ ꯀꯣ ꯅꯣꯡꯃꯇꯪꯗꯤ ꯅꯣꯡꯉꯥꯟꯕꯕꯨꯛ ꯂꯩꯔꯒ ꯋꯥꯔꯤ ꯁꯥꯕ ꯌꯥꯕꯅꯤ ꯑꯩꯅꯇ ꯁꯨꯝ ꯍꯥꯏꯍꯜꯂꯤ ꯑꯁꯤꯕꯨ ꯃꯥꯅ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯣꯏ ꯉꯁꯤꯒꯤꯗꯤ ꯆꯪꯈ꯭ꯔꯣ ꯑꯩ ꯑꯃꯨꯛ ꯂꯩꯍꯧꯔꯒꯦ ꯏꯊꯟꯇ ꯑꯗꯣ ꯇꯣꯏꯅꯗꯤ ꯂꯥꯛꯎꯀꯣ ꯑꯩ ꯏꯊꯟꯇ ꯃꯀꯨ ꯈꯣꯡꯕꯗꯧꯅ ꯁꯨꯝ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯏ ꯏꯊꯟꯇ ꯀꯞꯊꯣꯛꯄꯁꯨ ꯌꯥꯎꯔꯤꯕꯅꯦ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯅ ꯑꯗꯣ ꯉꯥꯏꯈꯣ ꯑꯩꯅ ꯅꯪꯒꯤ ꯋꯥꯔꯤ ꯈꯪꯅꯤꯡꯗꯨꯅ ꯂꯩꯔꯝꯕꯅꯤ ꯉꯁꯤꯗꯤ ꯂꯤꯔꯅꯨ ꯈꯔ ꯊꯦꯡꯂꯦ ꯃꯊꯪ ꯑꯩ ꯂꯥꯛꯄꯗ ꯂꯤꯌꯨꯀꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯂꯩꯔꯤꯕꯒꯤ ꯃꯔꯝꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯩ ꯌꯥꯝꯅ ꯈꯪꯅꯤꯡꯉꯦ ꯍꯣꯏ ꯅꯣꯡꯃ ꯑꯩ ꯁꯣꯏꯗꯅ ꯂꯤꯒꯦ ꯑꯗꯣ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯆꯪꯈ꯭ꯔꯣ ꯑꯗꯨꯝ ꯂꯥꯛꯎꯀꯣ ꯑꯩ ꯅꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯄꯤꯗ꯭ꯔꯁꯨ ꯂꯥꯛꯀꯅꯤ ꯈꯜꯂꯒ ꯉꯥꯏꯔꯝꯗꯣꯏꯅꯤꯀꯣ ꯈꯣꯏꯗꯨꯝꯗꯣ ꯃꯣꯟꯗꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯉꯪꯗꯨꯅ ꯂꯥꯛꯂꯤ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕ ꯅꯨꯄꯥ ꯈꯔ ꯑꯃꯗꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅ ꯆꯦꯟꯕ ꯃꯇꯝꯗ ꯃꯆꯥꯒ ꯌꯥꯎꯁꯤꯟꯈ꯭ꯔꯕꯗꯤ ꯋꯥꯈꯜ ꯇꯥꯗꯅ ꯑꯗꯨꯝ ꯉꯥꯎꯔꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯈꯤ ꯍꯥꯏꯕꯗꯣ ꯆꯨꯝꯅ ꯆꯨꯝꯂꯝꯒꯅꯤ ꯑꯋꯣꯏꯕ ꯁꯩꯇ ꯀꯔꯤ ꯃꯁꯛ ꯈꯨꯐꯖꯅꯣ ꯑꯩꯕꯨ ꯑꯩꯒꯤ ꯏꯇꯥꯎ ꯊꯧꯕ ꯍꯧꯔꯒ ꯑꯩꯒꯤ ꯂꯥꯏ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤꯗꯣ ꯑꯃꯨꯛꯇ ꯌꯦꯡꯍꯟꯁꯤꯔꯅꯦ ꯎꯍꯜꯂꯕꯁꯨ ꯅꯣꯡꯃ ꯇꯟꯖ ꯆꯥꯕ ꯑꯃꯗ ꯑꯣꯏꯅ ꯇꯧꯔꯒꯦꯗ ꯑꯩꯒꯤ ꯇꯍꯥ ꯇꯧꯕ ꯊꯕꯛꯁꯤꯅꯅꯤ ꯑꯁꯣꯏꯕꯅ ꯍꯦꯛꯇ ꯃꯥꯡ ꯊꯥꯔꯛꯂꯤꯕꯁꯦ ꯑꯁ ꯐꯗꯤ ꯐꯠꯇ꯭ꯔꯤꯀꯣ ꯏꯜꯂꯤꯕ ꯑꯄꯥꯕ ꯐꯤ ꯑꯗꯨꯒ
masam wog manam mamai machaduga lainiga kawito ngayakti ayuin tarang chatline ish angapani kamaina do mana shat launagi hekta phajabi magu othokhribadu aidi ngakpana khamgo thengri mahaidi okha khairamgani khalli moi lai singsi kanade ai sidai toina chatlaga thabak mana mata sudrasu shel kamaina paidoino haibado khara tawsinaraga khangdokpana phadau mali asumna khoidum masa mathanta yamna nungaiba asa kayama tapna sagatpa hauraklammi chayol amagi matungni khoidum yumgi mi pumnamak tumnaba ngairaga ahing nongya yausilakpa aduda maninglomdagi thonga du tapna hangdoklaga lai nupi adugi manakta lona laklammi kadai chakhrama maduna ngashidi nahan khaidona leibasu odi madubu nupa amaga thingnadana matunga inakhraба zalaibo aina somda magi matingdagi sudana nungairadawni khandana amuk toiba wakhase jat pangda nungairi aduga mana kadaida aina hongna kawrubasu yarose tawrise numidamnina kadai yawna amuk taradi khoidum tapna ho nuksibi ai lakle ai ba uradi nang somda amukta thoklao khanghaudana laingau adu phanlauna khoidumgi mamangda thoraklammi aduga mabuk paiduna thik noklai aidi ngasaidagi nangna tawriba mataw ado hibi awangba mahaurise nasik leirisigi wangmada asida ngasaidagi nangna tawriba mayam ado lona yenglaga pukse nahaba makhai noklibani nangnadi khanjanarini haiduna tawrido adu nungsibe ai shel yamda paini shel yaudadana nupina so amata yabidre shel bu pairadi yumgase mathon chadaraga phirolgase mamal yamba selada khara naiba yabani ado shel siki ama phawba thokdaba kandadi patleda yadre thabak hairo matam pumbada suningba sunati warakba haiba masulai khangdi tawrise kamai tawruga shel paidoino shini aina khalise maida asibu wanena ho aina mantra ma hek sonbadania sildi adum zom tarakto leirabani aduda mina nangse thabakti amatta sudana sil pairise chumna paiba oiramoi haidana thina ngangnabirakani adubu kari da pamino adum haina ngangna dau saru thabakto khara suwo aduga adum paijaraksani nupana bu shil tanbagi wabu wa oini hektawi aduga nupina amatta yabidri kaisu haiba sai aigi wadi panchu pande duga nangdi ngasi phau aigi wa amatta phau hek haide hek tawraga atupa nupi masak phajai nangdi na sakthi shi ngaktani saur mali tawrisi natti nangbu aina hingnong yai chabuksida hainabi mafamsida mi ama phauba tubat laraga lakpa ngamdaba mafamsida aina laklisibu karisu khandabra haiba shibu nangidabak natte hairoba wakhal du thenmaliko aina shomda shielsa khazikta upai manatraga ama tawraga paige khallikanchida karino murum amuksu soli dubo as nangsidi nangi kananaba khallaga laira natraga aibu ningba sarira ai kokto ngawida nakhoi taiba misya yadeba nabukjel yam singdi oijaba yam nathi masagi oijaba bu heng phanglaba mateng tawbi khiba migasya mi oina thadi tawbi ma kawthoi haingo yam tali aidi ish nang shuba miga sangga yam chawba singaikri kanana oidaba ngangsilaga nangna pangtha thajaraga leiradi yararai adose ngasidagi ibani shu yamna luna haidi nungsinarena khalladawni aduga nangi mateng aina pang aduga nangna shu aigi mateng pangba shida yariko laingaudo machinga do chiklaga hoi haiba adumaina nabukjil do sengladi aina kamaina yaroidoino adwa ngahan nangna wa mahangge hairambado karino hangmani oh aidi kawbu kawrure nangna ningsinglakpa yamna phari nangse ahanba ubadadi nasak khuthi mathibani hojiknane mitpham hek hongdani yengningba chupoi nati shina kamai tawrino shini aduga lai marakta
ꯇꯤꯜꯂꯒ ꯐꯖꯅ ꯂꯩꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯁ꯭ꯋꯥꯏꯗ ꯃꯤꯒꯤ ꯂꯩꯔꯛꯁꯤꯗ ꯎꯇꯣꯟ ꯋꯥꯇꯣꯟꯗ ꯈꯔ ꯇꯣꯡ ꯇꯧꯔꯒ ꯂꯩꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯍꯥꯏꯗꯤ ꯅꯪꯁꯨ ꯅꯪꯒꯤ ꯃꯥꯟꯅꯕ ꯑꯇꯣꯞꯄ ꯇꯤꯟꯅꯕ ꯄꯨꯟꯕ ꯌꯥꯕ ꯈꯔꯗꯤ ꯂꯩꯐꯝ ꯊꯣꯛꯄ꯭ꯔꯥ ꯈꯟꯕ ꯑꯩꯅ ꯁꯨꯝ ꯑꯗꯨꯒꯤ ꯍꯪꯕꯅꯤ ꯅꯪꯒꯤ ꯃꯔꯝꯗꯁꯨ ꯈꯔ ꯍꯥꯏꯌꯨꯗꯅ ꯂꯥꯏꯉꯧꯗꯣ ꯃꯃꯥꯏꯗꯨ ꯅꯣꯟꯊꯈ꯭ꯔꯦ ꯅꯪꯅ ꯋꯥꯍꯪꯗꯣ ꯍꯪꯂꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯂꯕꯅꯤ ꯑꯩꯁꯨ ꯑꯩꯒꯤ ꯏꯇꯥ ꯃꯌꯥꯝ ꯃꯔꯛꯇꯒ ꯇꯤꯟꯗꯨꯅ ꯁꯥꯟꯅꯖꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒ ꯍꯔꯥꯎꯖꯕ ꯅꯣꯛꯆꯕꯒꯩꯗꯣ ꯄꯥꯝꯂꯝꯂꯣꯏ ꯈꯟꯕ꯭ꯔꯥ ꯑꯗꯨꯕꯨ ꯑꯩꯅ ꯑꯁꯨꯝꯅ ꯃꯤ ꯃꯔꯛꯇꯒꯤ ꯊꯣꯛꯄ ꯉꯝꯗꯅ ꯌꯦꯠ ꯌꯦꯠꯁꯤꯟꯅꯔꯒ ꯍꯤꯡꯂꯤꯕꯁꯦ ꯃꯔꯝ ꯑꯃ ꯂꯩꯕꯅꯅꯤ ꯀꯅꯥꯒꯨꯝꯕꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕꯗꯤ ꯑꯩ ꯅꯈꯣꯏꯒꯤ ꯃꯔꯛ ꯑꯁꯤꯗ ꯂꯩꯇ꯭ꯔꯕꯁꯨ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯐꯤꯕꯝ ꯀꯥꯏꯕ ꯁꯛꯇꯝ ꯑꯗꯨ ꯎꯔꯒ ꯅꯈꯣꯏ ꯇꯥꯏꯕ ꯃꯤꯁꯤꯡꯅꯗꯤ ꯑꯩꯕꯨ ꯄꯨꯠ ꯄ꯭ꯔꯦꯠ ꯇꯝꯅꯂꯥꯏ ꯑꯣꯏꯅ ꯂꯧꯗꯨꯅ ꯀꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯪꯗꯨꯅ ꯍꯦꯛꯇ ꯆꯦꯟꯅꯈꯤꯕ ꯑꯗꯨꯅ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯪꯕ꯭ꯔꯥ ꯃꯃꯥꯡꯗ ꯑꯩ ꯃꯤ ꯑꯔꯥꯛꯄ ꯍꯦꯛ ꯎꯕꯗ ꯀꯞꯂꯒ ꯌꯥꯝꯅ ꯍꯥꯏꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯩꯕꯨ ꯀꯤꯕ ꯍꯪꯒꯣꯏꯕꯒꯤ ꯃꯇꯧ ꯎꯠꯄꯗꯨꯗ ꯑꯩꯁꯨ ꯍꯩꯅꯔꯝꯂꯣꯏ ꯈꯜꯂꯒ ꯇꯣꯛꯈꯤꯕꯅꯤ ꯏꯁ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯗꯨꯗꯤ ꯋꯥꯔꯤꯗꯣ ꯂꯤꯔꯣꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯄꯥꯡꯕ ꯉꯝꯕ ꯃꯇꯦꯡ ꯑꯣꯏꯔꯗꯤ ꯄꯥꯡꯊꯣꯛꯂꯒ ꯂꯣꯏꯔꯦꯗꯅ ꯀꯔꯤ ꯃꯇꯦꯡꯅꯣꯗꯣ ꯍꯥꯏꯌꯨ ꯑꯃꯨꯛꯇ ꯃꯌꯦꯛ ꯁꯦꯡꯅ ꯅꯪꯗꯤ ꯑꯩꯅ ꯑꯩꯒꯤ ꯊꯧꯗꯣꯛꯇꯣ ꯊꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯤꯛꯂꯝꯈꯤꯅꯤ ꯄꯣꯛꯄꯨ ꯄꯣꯛꯂꯝꯗꯧꯕ ꯃꯥꯟꯗꯦ ꯑꯩꯁꯦ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯈꯔ ꯂꯥꯞꯅ ꯂꯩꯕ ꯆꯤꯡꯌꯥꯒꯤ ꯑꯄꯤꯛꯄ ꯈꯨꯜ ꯑꯃꯗꯒꯤ ꯏꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒ ꯑꯩꯒꯇꯪ ꯂꯩꯖꯕꯅꯤ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯂꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯁꯥꯒꯤ ꯂꯝꯆꯠ ꯋꯥꯔꯛꯄ ꯉꯝꯗꯕ ꯃꯈꯣꯏ ꯑꯍꯨꯝ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯌꯨꯝꯗꯨꯗꯒꯤ ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯗ ꯐꯥꯔꯒ ꯆꯤꯡꯊꯣꯛꯂꯒ ꯄꯨꯈꯤꯕꯅꯤ ꯑꯩꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞ ꯂꯥꯎꯖꯔꯕꯁꯨ ꯃꯈꯣꯏꯅ ꯍꯦꯟꯅ ꯑꯗꯨꯝ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯐꯨꯕꯤꯈꯤꯕꯅꯤ ꯁꯥꯒꯨꯝꯅ ꯂꯝꯆꯠ ꯀꯥꯝꯕ ꯃꯈꯣꯏꯅ ꯑꯩꯕꯨ ꯁꯔꯥꯛ ꯇꯝꯒꯦ ꯇꯧꯕ ꯑꯗꯨꯗ ꯑꯩꯅ ꯂꯩꯖꯕ ꯊꯧꯅꯥ ꯄꯨꯊꯣꯛꯂꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯗꯒꯤ ꯉꯝꯅꯕ ꯅꯥꯟꯊꯣꯛꯈꯤꯕꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯌꯨꯁꯨ ꯇꯞ ꯇꯥꯅ ꯉꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯃꯈꯣꯏꯕꯨ ꯏꯟꯊꯣꯛꯂꯝꯂꯒ ꯆꯦꯟꯈꯤꯕꯅꯤ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯁꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯈꯣꯏꯅ ꯃꯤ ꯑꯇꯣꯞꯄꯗ ꯋꯥꯔꯤ ꯇꯝꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯌꯣꯠꯅ ꯊꯣꯝꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯏꯃꯥꯡꯃꯛꯇꯨꯗ ꯑꯗꯨꯝꯅ ꯇꯧꯔꯕ ꯑꯗꯨꯗ ꯀꯔꯝꯕ ꯅꯨꯄꯤ ꯑꯣꯏꯕꯤꯅ ꯌꯦꯡꯗꯨꯅ ꯈꯥꯡꯂꯒ ꯂꯩꯕ ꯉꯝꯒꯅꯤ ꯏꯁ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯣꯟꯊꯣꯛꯅꯁꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯦꯗ ꯋꯥꯔꯤꯗꯣ ꯃꯈꯥ ꯇꯧ ꯑꯗꯨꯒ ꯅꯪꯅ ꯀꯝꯗꯧꯅ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯑꯃꯨꯛ ꯑꯩꯁꯨ ꯊꯋꯥꯏ ꯑꯁꯤꯇꯕꯨ ꯍꯤꯡꯂꯕꯗꯤ ꯈꯜꯂꯒ ꯀꯟꯅ ꯆꯦꯜꯂꯛꯈꯤꯕꯅꯤ ꯂꯝ ꯍꯪꯅꯔꯒ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯌꯧꯁꯤꯜꯂꯛꯈꯤꯕꯅꯤ ꯑꯩꯁꯨ ꯇꯞ ꯇꯥꯅ ꯋꯥꯔꯗꯨꯅ ꯄꯨꯛꯁꯨ ꯅꯥꯃꯟꯈꯤꯕꯅ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯎꯈꯣꯡ ꯃꯔꯨꯝ ꯑꯃꯗ ꯂꯩꯁꯤꯜꯂꯒ ꯂꯩꯈꯤꯕꯅꯤ ꯃꯇꯝꯗꯨꯗ ꯀꯅꯥꯁꯨ ꯊꯣꯛꯂꯛꯈꯤꯗꯦ ꯑꯩꯒꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯕ ꯍꯥꯏꯕꯕꯨ ꯑꯩꯅ ꯉꯥꯏꯍꯥꯛ ꯋꯥꯃꯟꯈꯤꯗꯨꯅ ꯈꯅꯥꯎꯁꯦ ꯈꯔ ꯀꯪꯂꯒ ꯄꯣꯊꯥꯔꯤꯉꯩꯗ ꯅꯨꯄꯥ ꯑꯃꯅ ꯎꯇꯨꯞ ꯑꯃꯅ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯊꯣꯝꯂꯛꯈꯤ ꯑꯩ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯁꯨ ꯍꯛꯆꯥꯡꯗꯒꯤ ꯃꯄꯥꯜꯗ ꯊꯣꯛꯈꯤꯕꯅꯤ ꯑꯩꯅ ꯀꯞꯄ ꯌꯥꯕ ꯀꯞꯂꯕꯁꯨ ꯑꯩꯒꯤ ꯊꯋꯥꯏꯗꯤ ꯍꯛꯆꯥꯡꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕ ꯑꯣꯏꯕꯅ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯅ ꯀꯞꯆꯕ ꯑꯗꯨꯁꯨ ꯇꯥꯕꯤꯈꯤꯗꯦ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯑꯩꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯑꯩꯅ ꯍꯦꯛ ꯂꯩꯔꯤꯕ ꯑꯥꯗꯒꯤ ꯑꯆꯧꯕ ꯎꯖꯥꯎ ꯑꯁꯤꯒꯤ ꯃꯁꯥꯗ ꯑꯩꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯣ ꯃꯊꯟꯇ ꯁꯤꯖꯕꯅꯤ ꯍꯥꯏꯕ ꯌꯥꯅꯕ ꯌꯥꯟꯈꯠꯇꯨꯅ ꯊꯝꯂꯝꯈꯤꯕꯅꯤ ꯅꯪꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯑꯩ ꯏꯁꯥꯁꯦ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯃꯩ ꯍꯧꯔꯦ ꯀꯅꯥꯅꯣ ꯃꯤꯁꯛꯇꯣ ꯍꯧꯗꯃꯛ ꯑꯩꯉꯣꯟꯗ ꯇꯥꯎ ꯑꯩ ꯊꯤꯔꯒ ꯑꯃꯃꯝꯇ ꯍꯥꯠꯂꯒꯦ ꯀꯅꯥꯅꯣꯗꯣ ꯍꯥꯏꯌꯨ ꯀꯗꯥꯏꯗꯒꯤꯅꯣ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯐꯤꯉꯧ ꯁꯦꯠꯄꯤ ꯂꯥꯏꯉꯧ ꯑꯗꯨ ꯈꯣꯏꯗꯨꯝꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯥꯏꯔꯞ ꯅꯣꯛꯆꯔꯛꯏ ꯈꯣꯏꯗꯨꯝꯒꯤ ꯁꯞꯇ꯭ꯔ ꯑꯗꯨꯗ ꯃꯀꯣꯛꯇꯒꯤ ꯃꯈꯣꯡ ꯐꯥꯎꯕ ꯑꯃꯨꯛꯇꯪ ꯇꯞꯅ ꯌꯦꯡꯊꯔꯒ ꯉꯥꯏꯈꯣꯁꯤ ꯑꯩꯒꯤ ꯋꯥꯁꯤ ꯑꯃꯨꯛꯇ ꯍꯥꯟꯅ ꯃꯄꯨꯡ ꯐꯥꯅ ꯇꯥꯈꯣ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯃꯠꯇ ꯅꯥꯇꯩ ꯆꯥꯅ ꯍꯤꯡꯗ꯭ꯔꯕꯅꯤ ꯅꯪꯅ ꯑꯃꯨꯛ ꯂꯃꯟ ꯈꯨꯝꯂꯨꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯗ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯌꯥꯏ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛꯄු ꯂꯃꯟ ꯈꯨꯝꯈ꯭ꯔꯕꯅꯤ ꯑꯃꯗꯤ ꯑꯩꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯈ꯭ꯔꯕꯅꯤ ꯑꯩꯕꯨ ꯎꯇꯨꯞꯅ ꯊꯣꯝꯈꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯃꯥꯕꯨꯁꯨ ꯑꯩꯅ ꯑꯣꯠꯂꯒ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯁꯤꯡꯗꯨꯅ ꯂꯩꯈꯤꯕꯅꯤ ꯃꯗꯨꯃꯛ ꯑꯩꯅ ꯇꯝꯅꯂꯥꯏ ꯑꯣꯜꯂꯒ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯣ ꯃꯥꯒꯤ ꯃꯪꯗ ꯇꯣꯏꯅ ꯎꯍꯟꯈꯤ
ꯑꯗꯨꯒ ꯑꯩꯅ ꯃꯥꯕꯨ ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯗ ꯑꯋꯥꯡꯕ ꯆꯤꯡ ꯑꯃꯗ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯀꯧꯈꯠꯂꯒ ꯑꯩꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯨꯟꯅ ꯇꯥꯛꯂꯕ ꯃꯇꯨꯡꯗ ꯃꯥꯕꯨ ꯑꯩꯅꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯎꯇꯨꯞꯅ ꯀꯜꯂꯒ ꯍꯥꯠꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯕꯨ ꯍꯥꯠꯄꯗ ꯌꯥꯎꯔꯤꯕ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯃꯈꯣꯏ ꯑꯅꯤꯗꯤ ꯍꯧꯖꯤꯛꯁꯨ ꯁꯤꯕꯃꯛꯇꯤ ꯁꯤꯗ꯭ꯔꯤ꯫ ꯑꯃꯅ ꯃꯈꯣꯡ ꯑꯅꯤꯃꯛ ꯆꯤꯡꯊꯛ ꯑꯋꯥꯡꯕ ꯑꯃꯗꯒꯤ ꯑꯣꯟꯊꯍꯟꯗꯨꯅ ꯃꯈꯣꯡ ꯑꯅꯤꯃꯛ ꯀꯛꯂꯒ ꯍꯤꯡꯂꯤꯕꯅꯤ꯫ ꯑꯃꯗꯨꯗꯤ ꯃꯁꯥ ꯄꯨꯝꯕꯗꯣ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃꯅ ꯌꯣꯝꯂꯒ ꯁꯤꯕ ꯉꯥꯏꯅ ꯍꯤꯡꯂꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧꯈ꯭ꯔꯤꯕ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯑꯗꯣ ꯃꯇꯤꯛ ꯆꯞ ꯆꯥꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯥꯅꯤ, ꯑꯗꯨꯗꯤ ꯃꯁꯥꯅ ꯇꯧꯖꯕꯒꯤ ꯃꯔꯥꯜꯒꯤ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯐꯪꯖꯕꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯄꯥꯝꯂꯤꯕ ꯃꯇꯦꯡ ꯑꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯌꯨ꯫ ꯑꯩꯅ ꯑꯉꯝꯕ ꯑꯣꯏꯔꯕꯗꯤ ꯄꯥꯡꯂꯒ ꯂꯣꯏꯔꯦ꯫ ꯑꯩꯒꯤ ꯁꯛꯐꯝꯁꯦ ꯑꯍꯥꯟꯕ ꯅꯪꯅꯁꯨ ꯎꯕꯗ ꯑꯀꯤꯕ ꯇꯨꯖꯨꯡ ꯐꯥꯎꯕ꯭ꯔꯥ? ꯐꯥꯎꯔꯝꯒꯅꯤ꯫ ꯃꯗꯨꯒꯤ ꯁꯛꯐꯝꯗꯨꯃꯛꯅꯤ ꯑꯩꯅ ꯃꯈꯣꯏꯗ ꯎꯍꯜꯂꯒ ꯇꯝꯅꯈꯤꯕꯁꯨ꯫ ꯑꯗꯣ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯑꯃ ꯄꯥꯝꯖꯕ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯈꯔ ꯑꯁꯤꯒꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯊꯧꯔꯤ ꯌꯥꯜꯂꯒ ꯍꯥꯠꯈꯤꯕ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯑꯩꯁꯦ ꯀꯔꯤꯒꯨꯝꯕ ꯑꯖꯥ ꯄꯨꯖꯥ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯤꯑꯣꯏ ꯈꯔꯅ ꯐꯨꯝꯖꯤꯟꯈꯤꯕ ꯑꯣꯏꯕꯅ ꯑꯩ ꯃꯤꯑꯣꯏꯕꯒꯤ ꯁꯪꯁꯥꯔ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯣꯡꯃ ꯑꯐꯕ ꯅꯨꯃꯤꯠ ꯊꯕꯥꯟ ꯑꯃ ꯌꯦꯡꯂꯒ ꯅꯪꯅ ꯐꯨꯝꯂꯤꯕ ꯁꯔꯨꯁꯤꯡ ꯑꯗꯣ ꯑꯃꯨꯛꯇ ꯃꯩꯅ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯃꯇꯝꯗꯨꯗꯇ ꯑꯩꯅ ꯅꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯁꯤꯠꯅ ꯈꯥꯏꯅꯔꯒ ꯆꯠꯈꯤꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯕꯣꯔ ꯑꯃꯁꯨ ꯅꯤꯌꯨ꯫ ꯑꯩꯅ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯜꯍꯟꯕꯤꯔꯕꯗꯤ ꯅꯪꯒꯤꯁꯨ ꯃꯇꯦꯡ ꯑꯩꯅ ꯏꯔꯥꯏ ꯂꯥꯏꯅ ꯄꯥꯡꯒꯅꯤꯌꯦ꯫ ꯑꯍꯣꯏ, ꯑꯩꯒꯤꯗꯤ ꯑꯔꯥꯏꯕꯅꯤ꯫ ꯐꯔꯦꯁꯦ, ꯅꯣꯡꯃ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒ ꯑꯩꯁꯨ ꯅꯪꯅ ꯍꯥꯏꯕ ꯊꯕꯛꯁꯤꯡꯗꯣ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯑꯗꯣ ꯅꯪꯅ ꯂꯥꯏꯔꯩꯕꯛꯇ ꯆꯠꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯒ ꯎꯅꯕꯗꯤ ꯐꯪꯂꯔꯣꯏꯅꯦꯀꯣ? ꯎꯅꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯕꯨ ꯅꯪꯅ ꯍꯌꯦꯡ ꯄꯨꯟꯁꯤ ꯆꯤꯡꯖꯦꯜ ꯂꯣꯏꯗꯨꯅ ꯃꯤꯔꯝꯂꯦꯟ ꯑꯁꯤ ꯊꯥꯗꯣꯛꯂꯕ ꯃꯇꯝꯗꯨꯗ ꯑꯩꯒ ꯅꯪꯒ ꯑꯃꯨꯛ ꯎꯅꯕꯗꯤ ꯐꯪꯂꯛꯀꯅꯤꯌꯦ꯫ ꯑꯗꯨꯒꯤꯗꯤ ꯊꯣꯏꯅ ꯋꯥꯔꯨꯅꯨꯗ꯫ ꯑꯩꯅ ꯁꯣꯝꯗ ꯋꯥꯈꯜ ꯑꯃ ꯀꯟꯅ ꯈꯜꯂꯤꯀꯥꯟꯁꯤꯗ ꯁꯨꯝ ꯅꯨꯡꯁꯤꯔꯛꯂꯀꯥꯟꯁꯤꯗ ꯃꯥꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏꯌꯦ꯫ ꯀꯔꯤꯅꯣ ꯅꯀꯣꯛꯀꯗꯣ ꯑꯃꯨꯛ ꯍꯣꯠꯂꯤꯗꯨꯅ? ꯍꯥꯀꯠꯆꯔꯕ꯭ꯔꯣ? ꯏꯔꯨꯗꯣ ꯁꯦꯡꯅ ꯁꯦꯡꯅ ꯂꯨꯊꯣꯛꯎꯀꯣ꯫ ꯄꯥꯈꯪꯅꯕꯨ ꯂꯩꯁꯥꯕꯤꯅ ꯑꯃꯠꯇ ꯌꯥꯕꯤꯔꯔꯣꯏ ꯍꯥꯄꯨ ꯆꯨꯔꯗꯤ꯫ ꯏꯁ, ꯑꯗꯨꯏ ꯅꯠꯇꯦ꯫ ꯃꯥꯅ ꯀꯔꯤ ꯈꯪꯂꯗꯅ? ꯑꯗꯣ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯑꯣꯏꯔꯤ꯫ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯕꯣꯔ ꯑꯃꯁꯨ ꯅꯤꯌꯨꯗꯅ꯫ ꯑꯩꯅ ꯄꯥꯡꯕ ꯉꯝꯂꯗꯤ ꯅꯪꯒꯤ ꯕꯣꯔꯗꯣ ꯊꯨꯡꯍꯟꯒꯦ ꯍꯥꯏꯕ꯫ ꯀꯔꯤ ꯕꯣꯔꯅꯤ ꯁꯤꯒꯤ ꯑꯩꯕꯣ? ꯑꯃꯈꯛ ꯍꯥꯏꯕ꯭ꯔꯣ ꯅꯪꯒꯤꯗꯣ? ꯑꯁ, ꯅꯤꯅꯤꯡꯕ ꯕꯣꯔꯗꯤ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯤꯗ꯫ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯁꯨ ꯄꯥꯝꯃꯤ, ꯁꯦꯜꯁꯨ ꯌꯥꯝꯅ ꯄꯥꯏꯅꯤꯡꯉꯤ, ꯄꯨꯟꯁꯤꯁꯨ ꯁꯥꯡꯅ ꯍꯤꯡꯅꯤꯡꯕ, ꯑꯗꯒꯤ ꯀꯔꯝꯕꯅꯣ ꯑꯣꯏꯅ ꯅꯤꯗꯧꯔꯤꯁꯤꯕꯣ? ꯅꯣꯏ ꯇꯥꯏꯕꯪ ꯃꯤꯒꯤꯅꯦ ꯑꯄꯦꯟ ꯂꯥꯏ ꯆꯨꯗꯕꯗ ꯇꯧꯔꯛꯀꯅꯨ꯫ ꯑꯃ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯑꯃ ꯈꯜꯂꯒ ꯀꯣꯛ ꯅꯤꯌꯣ꯫ ꯑꯁꯤꯒꯤꯕꯨ ꯑꯃꯨꯛ ꯑꯁꯨꯛ ꯂꯨꯅꯒ ꯈꯜꯂꯒ ꯂꯩꯔꯤꯁꯦ꯫ ꯐꯔꯦꯁꯦ, ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯍꯜꯂꯨ꯫ ꯑꯇꯩꯗꯤ ꯀꯣꯟꯅ ꯊꯣꯛꯄ ꯑꯗꯨꯝ ꯂꯥꯛꯆꯔꯁꯅꯤ꯫ ꯃꯤꯅ ꯑꯩꯁꯦ ꯃꯁꯛ ꯈꯪꯅꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯃ ꯑꯣꯏꯍꯟꯕꯤꯔꯝꯃꯨ꯫ ꯑꯩꯒꯤ ꯕꯣꯔ ꯍꯥꯏꯕꯕꯨ ꯁꯤ ꯑꯣꯏꯅ ꯅꯤꯔꯒꯦ꯫ ꯑꯗꯨꯅꯤꯗꯅ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯑꯣꯏꯖꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯤꯉꯧ ꯁꯦꯠꯄꯤ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯣꯜꯂꯒ ꯐꯤꯖꯤ ꯃꯇꯠ ꯑꯃꯅ ꯌꯣꯝꯗꯨꯅ ꯑꯄꯤꯛꯄ ꯃꯌꯣꯝ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯈꯣꯏꯗꯨꯝꯗ ꯄꯤꯔꯛꯂꯝꯃꯤ꯫ ꯁꯦ, ꯁꯤꯒꯤ ꯃꯌꯣꯝꯁꯤ ꯅꯪꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯂꯨꯈꯨꯝꯗ ꯌꯥꯝꯅ ꯆꯦꯠꯅ ꯊꯝꯖꯤꯜꯂꯨ꯫ ꯃꯁꯤ ꯍꯦꯛ ꯃꯥꯡꯈ꯭ꯔꯕꯗꯤ ꯅꯪ ꯁꯦꯜ ꯄꯥꯏꯅꯤꯡꯂꯤꯕꯗꯣ ꯄꯥꯏꯕ ꯉꯝꯂꯣꯏ ꯈꯪꯉꯨꯀꯣ꯫ ꯃꯁꯤꯕꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯕ ꯅꯪꯒꯤ ꯅꯥꯛꯇ ꯂꯟ ꯊꯨꯝꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯣ ꯂꯦꯡꯗꯅ ꯅꯇꯨꯡꯗ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯂꯩꯒꯅꯤ, ꯀꯥꯎꯒꯅꯨ꯫ ꯈꯣꯏꯗꯨꯝꯗꯨ ꯈꯟꯖꯥꯅꯩ꯫ ꯃꯁꯤꯕꯨ ꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯕꯨ ꯆꯨꯝꯗꯣꯏ ꯖꯥꯠꯂꯅꯤ? ꯑꯩꯅ ꯑꯁꯨꯝ ꯀꯨꯏꯅ ꯃꯪꯖꯔꯛꯄ ꯃꯪꯂꯥꯟꯅꯁꯤꯔ? ꯀꯔꯤꯒꯨꯝꯕ ꯑꯣꯏꯗ꯭ꯔꯒꯅ ꯀꯝꯗꯧꯕ? ꯑꯣꯏꯔꯗꯤ ꯅꯨꯡꯉꯥꯏꯖꯈ꯭ꯔꯅꯤꯗ꯫ ꯀꯔꯤꯅꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯑꯃꯨꯛ ꯁꯣꯜꯂꯤꯗꯨꯅ? ꯀꯔꯤꯁꯨ ꯆꯤꯡꯅꯒꯅꯣ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯃꯤꯅꯝꯕ ꯇꯧꯔꯣꯏꯀꯣ꯫ ꯃꯕꯨꯛ ꯑꯁꯤ ꯁꯦꯞꯇꯅꯒꯁꯨ ꯇꯧꯔꯤ꯫ ꯐꯔꯦ, ꯆꯪꯈ꯭ꯔꯣ ꯉꯁꯤꯒꯤꯗꯤ꯫ ꯑꯩꯁꯨ ꯅꯨꯃꯤꯠ ꯑꯐꯕ ꯍꯥꯏꯕꯗꯣ ꯉꯥꯏꯔꯒꯦ꯫ ꯑꯗꯨꯒ ꯅꯪꯁꯨ ꯅꯨꯃꯤꯠ ꯑꯗꯣ ꯐꯖꯅ ꯌꯦꯡꯂꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯄꯥꯡꯊꯣꯛꯄꯤꯌꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯈꯣꯏꯗꯨꯝꯁꯨ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯄꯤꯔꯛꯄ ꯃꯌꯣꯝ ꯑꯗꯨ ꯄꯨꯔꯛꯂꯒ ꯃꯥꯅ ꯍꯤꯞꯂꯤꯕ ꯂꯨꯈꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯂꯩꯔꯒ ꯈꯣꯏꯗꯨꯝ ꯅꯨꯃꯤꯠ ꯊꯕꯥꯟ ꯌꯦꯡꯂꯒ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯊꯕꯥꯟ ꯌꯥꯝꯅ ꯐꯔꯤ, ꯇꯥꯟ ꯆꯥꯔꯦ ꯍꯥꯏꯅ ꯈꯟꯕ ꯑꯗꯨꯗ
ꯃꯤ ꯄꯣꯡꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯃꯇꯝꯗꯨꯗ ꯃꯩꯈꯦꯠ ꯑꯃ ꯄꯥꯏꯗꯨꯅ ꯂꯣꯟꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯅꯕ ꯅꯨꯃꯤꯠꯅꯤ ꯈꯟꯕꯗ ꯈꯣꯏꯗꯨꯝꯗꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯃꯤꯑꯣꯏꯕ ꯑꯣꯏꯔꯝꯗꯕꯅ ꯃꯥꯅ ꯐꯅ ꯈꯥꯝꯂꯨꯔꯕꯁꯨ ꯑꯗꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯒꯅꯤ ꯈꯟꯕꯅ ꯈꯣꯏꯗꯨꯝ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯈꯔ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯐꯥꯖꯤꯟꯖꯕ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏ ꯑꯅꯤꯅ ꯇꯣꯏꯅ ꯊꯦꯡꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯂꯥꯏ ꯅꯨꯄꯤ ꯑꯗꯨ ꯃꯁꯝ ꯑꯁꯥꯡꯕ ꯑꯗꯨ ꯅꯤꯡꯗꯨ ꯌꯩꯕ ꯃꯈꯩ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯂꯒ ꯎꯖꯥꯎ ꯑꯀꯪꯕ ꯑꯃꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯅꯨꯡꯉꯥꯏꯇꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩ ꯂꯥꯛꯂꯤ ꯀꯨꯁꯨꯝ, ꯉꯁꯤꯗꯤ ꯅꯪꯅ ꯅꯤꯡꯖꯕꯗꯣ ꯑꯩꯅ ꯄꯥꯡꯊꯣꯛꯂꯒꯦ ꯈꯜꯂꯒ ꯅꯅꯥꯛꯇ ꯂꯥꯛꯂꯕꯅꯤ꯫ ꯉꯁꯤꯁꯦ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯂꯥꯏ ꯅꯨꯄꯤ ꯑꯗꯨ ꯃꯈꯣꯡꯗꯨ ꯊꯥꯡꯉꯝꯗꯅ ꯊꯥꯡꯂꯒ ꯈꯣꯏꯗꯨꯝꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯀꯥꯏꯅꯕ ꯍꯥꯏꯕꯁꯦ ꯇꯥꯏꯕꯪ ꯁꯪꯁꯥꯔꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯁꯥꯒꯣꯟꯅꯔꯒ ꯑꯗꯨꯝ ꯆꯠꯂꯤꯀꯣ꯫ ꯑꯩꯁꯨ ꯑꯩꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯔꯛꯂꯕꯁꯨ ꯑꯗꯨꯃꯛ ꯂꯩꯕꯗꯤ ꯌꯥꯗꯕꯅ ꯑꯃꯨꯛ ꯊꯥꯗꯣꯛꯂꯒ ꯆꯠꯄ ꯇꯥꯏ꯫ ꯀꯔꯤꯅꯣ ꯈꯪꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯤ꯫ ꯅꯪꯒ ꯊꯦꯡꯅꯕ ꯑꯁꯤꯅ ꯑꯩꯁꯦ ꯃꯄꯣꯛ ꯑꯃꯗ ꯑꯃꯨꯛ ꯄꯣꯛꯄꯤꯒꯗꯧꯔꯦ ꯈꯟꯕꯗ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ꯫ ꯑꯃꯨꯛꯁꯨ ꯑꯩ ꯌꯥꯝꯅ ꯀꯞꯄꯤ꯫ ꯑꯩꯁꯨꯅꯤ, ꯆꯞ ꯃꯥꯟꯅꯩ꯫ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯀꯌꯥꯁꯦ ꯊꯦꯡꯅꯍꯟꯅꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯁꯪꯁꯥꯔꯁꯤꯗ ꯂꯥꯛꯍꯜꯂꯝꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯩꯅ ꯅꯪꯕꯨ ꯈꯥꯝꯗꯨꯅ ꯊꯝꯕꯁꯨ ꯉꯝꯗꯕꯅ ꯅꯪꯁꯨ ꯅꯪꯒꯤ ꯇꯣꯉꯥꯟꯕ ꯁꯪꯁꯥꯔ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯈꯣꯏꯗꯨꯝꯗ ꯑꯣꯟꯁꯤꯜꯂꯒ ꯐꯔꯦꯁꯦ, ꯌꯥꯝꯅꯁꯨ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯜꯂꯒꯨꯝꯁꯤ꯫ ꯂꯥꯛꯑꯣ, ꯑꯩꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯣ ꯅꯪꯅ ꯑꯃꯨꯛꯇꯪ ꯃꯄꯨꯡ ꯐꯥꯅ ꯄꯣꯂꯣꯏꯕꯤꯔꯔꯣ꯫ ꯑꯩꯅ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯗ ꯌꯦꯠꯇꯨꯅ ꯂꯩꯔꯝꯕ ꯑꯗꯣ ꯉꯁꯤ ꯍꯥꯏꯕꯁꯤꯗꯒꯤ ꯑꯃꯨꯛ ꯌꯦꯠꯂꯔꯣꯏ꯫ ꯈꯣꯏꯗꯨꯝꯁꯨ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯈꯨꯠꯇꯨ ꯊꯛ ꯊꯛ ꯅꯤꯛꯂꯒ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯃꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯂꯝꯗꯦ꯫ ꯁꯨꯞꯅꯇꯒꯤ ꯇꯧꯒꯗꯕ ꯑꯗꯨꯈꯛ ꯇꯧꯔꯒ ꯃꯍꯥꯛꯅ ꯃꯈꯨꯠꯅ ꯍꯣꯠꯂꯒ ꯂꯩꯕꯥꯛ ꯈꯔ ꯀꯣꯊꯣꯛꯂꯕ ꯃꯇꯨꯡꯗ ꯁꯔꯨ ꯃꯇꯦꯛ ꯈꯔ ꯌꯥꯝꯅ ꯂꯨꯊꯗꯅ ꯑꯗꯨꯃꯛ ꯐꯪꯂꯝꯃꯤ꯫ ꯃꯗꯨ ꯎꯔꯕꯗ ꯃꯈꯣꯏ ꯑꯅꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯌꯦꯡꯅꯔꯝꯃꯤ꯫ ꯃꯔꯣꯜꯗꯤ ꯊꯣꯛꯇꯅ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯑꯔꯊ ꯆꯥꯝꯃ ꯄꯨꯔꯤꯕ ꯃꯥꯒꯤ ꯃꯄꯤꯅ ꯌꯣꯝꯂꯕ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯁꯔꯨꯁꯤꯡ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯂꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯈꯣꯏꯗꯨꯝꯁꯨ ꯇꯟꯅ ꯁꯤꯡ ꯑꯀꯪꯕ ꯈꯔ ꯊꯤꯔꯨꯗꯨꯅ ꯃꯩꯈꯦꯠ ꯃꯔꯨ ꯑꯃ ꯇꯞꯅ ꯂꯧꯊꯣꯛꯂꯒ ꯇꯞꯅ ꯁꯤꯡ ꯑꯗꯨꯗ ꯆꯨꯕ ꯍꯧꯔꯛꯄ ꯑꯗꯨꯗ ꯂꯥꯏ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯅꯪꯗꯤ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯂꯛꯈꯣꯀꯣ꯫ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡꯁꯦ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯀꯥꯎꯕ ꯂꯩꯔꯔꯣꯏ꯫ ꯑꯩꯅ ꯄꯤꯔꯝꯂꯤꯕ ꯄꯣꯠꯁꯛ ꯑꯗꯣ ꯑꯩꯃꯛꯅꯤ ꯈꯜꯂꯒ ꯅꯪꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯌꯨꯀꯣ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯤꯌꯥꯝꯅ ꯂꯩꯔꯛ ꯑꯁꯤꯗ ꯐꯠꯇꯕ ꯂꯥꯏ ꯑꯃ ꯊꯣꯛꯏ ꯍꯥꯏꯅ ꯍꯥꯏꯅꯔꯝꯂꯤꯕꯗꯣ ꯄꯨꯝꯅꯃꯛ ꯀꯣꯛꯄꯁꯨ ꯑꯣꯏꯔꯁꯅꯨ꯫ ꯑꯩꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂ ꯃꯥꯜꯂꯤ꯫ ꯑꯩ ꯆꯠꯂꯦꯀꯣ, ꯑꯩ ꯆꯠꯂꯦ ꯅꯪꯒꯤ ꯂꯃꯟ ꯇꯣꯟꯗꯨꯅ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯄꯦꯟꯗꯕꯒꯤ ꯇꯦꯡꯊꯥ ꯈꯣꯟꯖꯦꯜ ꯃꯔꯛꯇ ꯇꯞꯅ ꯇꯞꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯑꯁꯨꯝ ꯃꯊꯛꯂꯣꯝꯗ ꯄꯥꯏꯈꯠꯈꯤꯗꯨꯅ ꯇꯞꯅ ꯇꯞꯅ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯦ꯫ ꯈꯣꯏꯗꯨꯝꯁꯨ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯣꯏꯗꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯗꯨꯅ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯍꯧꯔꯅꯤ ꯈꯟ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯄꯤ ꯇꯨꯞ ꯇꯨꯞ ꯇꯥꯗꯨꯅ ꯂꯩꯃꯥꯏꯗ ꯐꯝꯊꯔꯛꯂꯒ ꯀꯞꯆꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯤ ꯈꯣꯏꯗꯨꯝꯗꯨ ꯃꯃꯥꯅ ꯍꯧꯗꯣꯛꯄ ꯐꯥꯎꯕ ꯇꯥꯗꯅ ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯅ ꯍꯥꯏꯕꯨꯡꯉꯣ, ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯕꯣ? ꯅꯨꯃꯤꯠꯁꯦ ꯋꯥꯇꯣꯟ ꯍꯦꯟꯈ꯭ꯔꯦꯅꯦ꯫ ꯀꯔꯤꯅꯣ ꯅꯪꯕꯨ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯣ? ꯍꯧꯒꯠꯂꯨꯁꯦ꯫ ꯏꯃꯥ, ꯄꯨꯡꯗꯨꯕꯨ ꯀꯌꯥ ꯇꯥꯈ꯭ꯔꯕꯒꯦ? ꯑꯩꯗꯤ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯄꯨꯝꯇꯦꯛ ꯇꯦꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯤꯀꯞꯁꯨ ꯊꯣꯛꯇ꯭ꯔꯦꯗꯅ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯌꯨꯗꯅ? ꯌꯥꯝꯅ ꯉꯝꯗ꯭ꯔꯒꯅ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯍꯟꯁꯤꯔꯣ? ꯀꯧꯔꯨꯅꯨꯗ ꯏꯃꯥ, ꯋꯥꯕꯒꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯐꯖꯅ ꯄꯣꯊꯥꯔꯒ ꯑꯗꯨꯝ ꯐꯖꯖꯅꯤ꯫ ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯈꯔ ꯈꯖꯤꯛ ꯏꯁꯥꯁꯦ ꯆꯣꯛꯊꯕꯗꯧꯅ ꯇꯧꯏ꯫ ꯍꯣ, ꯐꯔꯦ ꯑꯗꯨꯗꯤ꯫ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯅꯪꯅ ꯑꯁꯨꯝꯅ ꯌꯥꯍꯧ ꯊꯦꯡꯗ꯭ꯔꯒ ꯉꯁꯤꯗꯤ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯈꯜꯂꯨꯔꯦ꯫ ꯀꯧꯔꯁꯨ ꯈꯨꯝꯗꯕꯗꯨꯗ ꯏꯃꯥ ꯆꯥꯛ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯀꯔꯤꯅꯣꯗꯣ ꯆꯥꯁꯤꯟ ꯊꯛꯆꯤꯜꯂꯒ ꯌꯦꯡꯅꯕ ꯑꯃꯨꯛ ꯅꯁꯥꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯍꯦꯛꯇ ꯍꯥꯏꯌꯨꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯕꯤꯔꯣ꯫ ꯑꯩꯁꯨ ꯃꯥꯏ ꯃꯤꯠꯁꯦ ꯇꯥꯊꯣꯛꯂꯒ ꯈꯔ ꯇꯦꯛꯈꯠꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯂꯒꯦ꯫ ꯈꯣꯏꯗꯨꯝ ꯃꯃꯥꯗꯨ ꯊꯣꯛꯈ꯭ꯔꯕ ꯀꯥꯟꯗ ꯃꯥꯒꯤ ꯃꯣꯝꯄꯥꯛ ꯑꯗꯨ ꯇꯞꯅ ꯍꯥꯏꯒꯠꯂꯒ ꯉꯔꯥꯡꯒꯤ ꯄꯣꯠꯌꯣꯝ ꯑꯗꯨ ꯌꯦꯡꯂꯛꯏ꯫
ꯖꯦꯖꯦꯠ ꯀꯣꯟꯁꯤꯜꯂꯒ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯖꯩ, ꯂꯩꯔꯝꯂꯦꯟꯗ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯀꯨꯁꯨꯝ, ꯅꯪꯕꯨꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯀꯥꯎꯕ ꯉꯝꯂꯔꯣꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯃꯗꯒꯤ ꯑꯃ, ꯆꯌꯣꯜ ꯑꯃꯗꯒꯤ ꯑꯃ, ꯊꯥ ꯈꯔ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ꯫ ꯈꯣꯏꯗꯨꯝ ꯃꯥꯅ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯄ ꯇꯞꯅ ꯇꯞꯅ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯕꯛꯅ ꯃꯄꯥ ꯆꯨꯝꯂꯛꯂꯕꯗ ꯁꯦꯜꯁꯨ ꯇꯞꯅ ꯇꯞꯅ ꯄꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯍꯣꯠꯅꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯀꯔꯕꯥꯔ ꯌꯥꯝꯅ ꯆꯥꯎꯅ ꯇꯧꯗꯨꯅ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯅꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯈꯣꯏꯗꯨꯝ ꯃꯍꯥꯛꯅ ꯅꯣꯡꯃ ꯇꯨꯝꯂꯤꯉꯩꯗ ꯃꯍꯥꯛꯅ ꯇꯥꯏꯕꯪꯗ ꯎꯈꯤꯕꯤ ꯂꯥꯏ ꯅꯨꯄꯤ ꯐꯤꯉꯧ ꯁꯦꯠꯄꯤ ꯑꯗꯨ ꯃꯃꯪꯗ ꯎꯔꯛꯂꯝꯃꯤ꯫ ꯅꯪꯅ ꯃꯥꯏ ꯄꯥꯛꯂꯛꯄ ꯎꯔꯒ ꯑꯩꯅ ꯅꯣꯡꯗꯣꯟ ꯊꯛꯇꯒꯤ ꯄꯦꯟꯅ ꯅꯣꯛꯆꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯊꯋꯥꯏꯁꯨ ꯍꯧꯖꯤꯛꯇꯤ ꯁꯥꯟꯇꯤ ꯐꯪꯂꯤ꯫ ꯑꯩꯅ ꯄꯤꯔꯝꯕ ꯕꯣꯔ ꯑꯗꯨ ꯈꯛꯇꯅ ꯅꯠꯇꯦ, ꯅꯪꯅꯁꯨ ꯇꯨꯡꯍꯟꯗꯅ ꯍꯣꯠꯅꯕ ꯂꯦꯞꯇꯕ ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯍꯥꯛꯁꯨ ꯃꯤꯌꯥꯝꯅ ꯁꯛ ꯈꯪꯅꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯇꯨꯡꯗꯁꯨ ꯃꯥꯏ ꯍꯦꯟꯅ ꯄꯥꯛꯂꯛꯈꯤꯅꯤ꯫ ꯇꯥꯏꯕꯪꯗ ꯂꯥꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯅ ꯅꯪꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯂꯒ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕꯗ ꯁꯔꯨꯛ ꯌꯥꯔꯝꯂꯤꯕꯅꯤ꯫ ꯑꯩ ꯑꯃꯨꯛ ꯆꯠꯂꯦꯀꯣ꯫ ꯑꯁꯨꯝꯅ ꯈꯣꯏꯗꯨꯝꯗꯨ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯍꯩꯁ, ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯑꯩꯅ ꯎꯔꯤꯕꯗꯨꯕꯣ? ꯂꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯄꯤꯔꯝꯕ ꯄꯣꯠꯌꯣꯝ ꯑꯗꯨ ꯀꯣꯏꯃꯥ ꯃꯥꯗꯨꯅ ꯊꯤꯔꯛꯂꯝꯃꯤ꯫ ꯐꯪꯂꯤ ꯃꯌꯣꯝ ꯑꯗꯨ ꯅꯪꯅ ꯑꯩꯕꯨ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯕ ꯂꯩꯇꯅ ꯌꯦꯡꯕꯤꯔꯤꯕ ꯑꯣꯏꯔꯦꯀꯣ꯫ ꯅꯪꯅ ꯄꯤꯔꯝꯕ ꯊꯧꯖꯥꯜ ꯑꯗꯨꯅꯅꯤ ꯉꯁꯤ ꯑꯩꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯤꯕꯁꯤ꯫ ꯑꯩꯅ ꯍꯣꯠꯅꯔꯕꯁꯨ ꯃꯄꯥ ꯆꯨꯝꯗ꯭ꯔꯕꯗꯤ ꯉꯁꯤꯒꯤ ꯐꯤꯕꯝ ꯑꯁꯦ ꯌꯧꯔꯝꯂꯣꯏ꯫ ꯊꯃꯣꯏꯁꯤꯡꯅ ꯄꯤꯕ ꯕꯣꯔꯗꯤ ꯂꯦꯝꯅꯁꯨ ꯃꯥꯡꯗꯦ ꯍꯥꯏꯕꯗꯣ ꯑꯩ ꯉꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯤ꯫ ꯃꯔꯛ ꯃꯔꯛꯇ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯅꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯥꯎꯗꯝꯂꯛꯈꯣ ꯀꯨꯁꯨꯝ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯅꯪꯅ ꯂꯩꯔꯝꯕ ꯈꯣꯏꯗꯨꯝ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯑꯋꯥꯕ ꯋꯥꯔꯤ ꯇꯥꯔꯨꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯄꯨꯛꯆꯦꯜ ꯑꯗꯨ ꯆꯦꯜꯂꯨꯕ ꯃꯍꯥꯛꯇꯤ ꯅꯨꯡꯉꯥꯏꯕ, ꯃꯤꯅ ꯃꯁꯛ ꯈꯪꯅꯕ, ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯍꯧ ꯆꯥꯎꯕ, ꯃꯤꯕꯨ ꯃꯥꯡꯍꯟꯒꯦ ꯈꯟꯕ, ꯀꯔꯤꯁꯨ ꯂꯩꯇꯅ ꯃꯤꯅꯨꯡꯁꯤ ꯈꯪꯗꯅ ꯃꯤꯕꯨ ꯍꯥꯠꯈꯤꯕ ꯃꯈꯣꯏ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯗꯤ ꯑꯋꯥꯐꯝꯗ ꯇꯥꯈꯤ꯫ ꯃꯁꯤꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯀꯅꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯨꯅ ꯃꯇꯦꯡ ꯄꯥꯡꯅꯔꯕꯗꯤ ꯇꯨꯡꯗ ꯍꯦꯟꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯈꯣꯏꯗꯨꯝꯅ ꯀꯤꯕ ꯍꯪꯒꯣꯏꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯕꯅ ꯄꯨꯟꯁꯤꯗ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯍꯤꯡꯈꯤꯔꯝꯃꯤ꯫